ꯑꯃꯈꯣꯏ ꯏꯊꯛꯇ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯣꯏ ꯇꯧꯕꯗꯨ ꯑꯩꯅ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯒ ꯑꯃꯗꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯈꯔ ꯈꯟꯕꯤꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯉꯥꯛꯄꯤꯈ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯇꯝꯗꯨ ꯍꯦꯟꯈ꯭ꯔꯦ ꯃꯊꯛꯇ ꯏꯪꯅ ꯇꯞꯅ ꯄꯣꯊꯥꯖꯔꯨꯔꯣꯀꯣ ꯂꯥꯛꯄ ꯍꯣꯏ ꯑꯉꯝꯕ ꯍꯌꯦꯡꯗꯤ ꯏ ꯊꯣꯏꯕꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇ ꯌꯥꯗꯕꯅꯤ ꯃꯥꯒ ꯑꯔꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯅꯒꯗꯕꯅꯤ तबरे फाइल जिजनेन सेक्रेटरी द पिरो तबक से हम थुना लोइदबे यादबने आयो आई होरेन सेक्रेटरी चपदा पुगिदोइनिको अनि सर सार अमता चंगजरके यस कम इन फंबियो कई ताना सिगे कंसर्न मिनिस्टर की अयाब सुलौजरी PMGSY की सेल दो तंखाई मुतो सुहाना काइथोक चनिंगबा पुनमक्सी सार की खुद लेबनिना सार ने यानबोंते सिनबियुनी सोम नाइबिरिबो वाफमदा क्या नुंगाइदों मानते इरम दमसिदे थबक सुदुना हुरालनादा सेलौथोपगे हैने बिसा थादोकुना फै नियम चुमना थबक सुबियो थबक बुलोरदी सेलदी मथंदा दुम लाक्सरनी थबक बुलोइद्रदी सेल काइथोपगे अयाबा पिबाइदि ngamjaro सा तौनरो सिदा तुंगद निंगमदबा लाकनीदा आइदि वा यामना ngangbसे कया पामदे नखोइना फना हायरबसु आइदि याबा ngamoi सा यामदी सिना हानबनी कइनु तौबिरिसिबो सेलजे बसंबियो तौनिंगबो तौरो अचुम्बगिदमक आई मायोंगनबा ngamgani आइना निंखिबा थबक खुदिंगमक्ता माइ पाक्तना अमत्ता हनखिदि नसीदे आई माइ थीरे आइना माइ थीखिबगी लमन आइना कइदोरपा ngambagi हाइबदो नमि थिनबा येम चसिलो बुंगो स्कूल दने मी खना सेनगनुको होय इमा खनाबदे लाइना सावे हाइको लाइना साबुदा नतनने लाइक अमत्ता हयंदे ए इबा लेंजन बिरो इबा मेमसा मोरारा कइनोम पुरो इबा लाई औ तारे तारे बुंगो टेबल दने चाका थीरा थनमा बनि नंग जाथो उरोको होय इमा ताचो यम थाजदिए लाकनी हारदी फोन को हायरसु याबदुबो इनमसु बुबिरो याद्रो इहे होइने ताचो चाक चारगा हनग्रो जामिना दबसु याम कुइरे होइने ननमसु लाकदबनी अदुबु मौपानुबा लुहोंबगी तंगाई फदरन लेहौरे आइना लांगलिबसे
नखोइगा चाक चरा अमता चामिनसेना लाइबनिने सुतीसु हंदक्ति कुइना लरक्ते नुमित कुइनी खक्तनी नन्ना मोहगी मौपा नुपा तोंबगी लुहोंबगी तंगाई फददना थोलइबनिने इबाय अगांग गइदी करी करी होनरे अहलदुना एमबीए तौरी मसन नुपीदुना आईएस ओइनेना हाय खंगदे करम थोगबा इबाय अइदी अगांग सिंदुना पामजब लंबीदा चसबदुना फैयना खले ए अंगांगदी उदे काय जखरा ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯒꯤ ꯆꯥꯛ ꯆꯥꯊꯣꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ ꯇꯥꯆꯧ हयेंग चाक चाबा लाकपदने अंगांगदुसु पुबिरो थोइबा नंगसु हयेंदी ऑफिस तो खरंग न कुमअगा पुन्ने हेक लामिदारो ꯍꯩꯃꯥ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯕꯦꯜ ꯂꯥꯛꯑ ꯃꯥꯜꯂꯦ ꯃꯣꯏ ꯇꯥꯃꯣꯁꯨ ꯇꯥꯆꯧꯒ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯏꯔꯨꯃꯥꯏ ꯊꯖꯕꯤꯔꯨꯔꯣ ꯇꯥꯆꯧ ꯍꯥꯎ ꯑꯩ ꯑꯉꯥꯡ ꯑꯝꯇ ꯊꯤꯟꯗꯣꯛꯎꯈꯤꯒꯦ होय होय थिंदोपिरो इबाय हौजिकी मतमसी ऑफिस कमत कानिंद्रेदा सिंखाई तुमखाई हाबी जाबी मयाम सिनाबा थबक कमत तौनिंग फाउद्रे मोइगी अपामदु पिरु याद्रगना हाथ की तुपके सिंगाक्तनिने हौजिकी मतमसिदी याना याना बंगांगना गदबनी हाना सुनबा सेनखाई थुमखाई मयाम सिगी खनबदनी अइना मपालमदा लेरिबसी मामो आइगी करी लेरके इहे अइदी कावरेदना हयेंग इमाने पाबुंगने मामोइदा लाकपदा इमा के अपामदो लेरमगे नंगबु करी लेरमो हाइबगे मामो आइदी पायलट ओदुनिना एरोप्लेन अम लैबिरो होइने लैथोक सुंगाइदना इमांगना हाइबदो हयेंग हेता लेरमगे यारेको ꯂꯥꯂꯥ ꯇꯣꯝꯄꯣ ꯚꯦꯟꯅ ꯖꯦ ꯉꯁꯥꯏꯗꯩ ꯆꯠꯂꯣ, ꯉꯥꯏ ꯆꯠꯂꯣ, ꯂꯩꯔꯦ ꯆꯠꯂꯣ. ꯅꯪ ꯃꯥꯃꯣꯒꯅꯦ ꯄꯥꯕꯨꯡꯒꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯣ मामो बाय 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 बाबुंग बाय 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 कंसर्न मिनिस्टर मगना कन्ना हायर फावबदा मागुम्बनी याबा कौबा लेति मसिदनी ने थवाई प्रोक प्रोक चाइसे अंगंबा माना लरी मखैदी अखोई थबक खुदिमक्ता अयेपा अदुम ओइलदम अंगंबा खरौ थांगदनबा माब्लो समदा अंगंबा मरु अमा मंगाई कैनोने आइना खल्ली सुमदुम मागुम ऑफिसर मचा म हाटपदबु कैदोबु मरुम सिजन गदोरि वाखल याम लेबा मागी मकोक्तो मसुम तरा थोंगने उतोबना नत्रगा सिंगाइबाना कल्ल थुगारे लोरेदना लाव कांते चसिलो इतैदो लाꯑꯝꯕꯅꯤ इबुंगो लाङꯝꯕꯗो नाय हाइब्रा कइनो ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯑꯔꯩꯕ ꯁꯦꯜ ꯈꯔ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯣꯏ ꯇꯥꯃꯣꯅ ꯆꯪꯉꯒ ꯈꯔ ꯍꯪꯕꯤꯔꯝꯃꯣ अगांगदुगी खल्लुरबदि नुवाइते तसौगुई तैमगदो आई माई फावोन सिन निंगदना युमबोक तोंगान होंगतो सारिसिने मोय वाइंगोंदा पलखनु ताइंदे ए कइनोने हाइसिबो चेक्सलक्लबदि मोय नतना अखोई कना लैके यारे तो तानिंद्रे साक्तबु लोइरमद्रो साक्सलाम खले चाकपुदि ngसाइना लोइरेने इनमना हाइराबनि किन तोरिसिबो इमा 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 बाबुंग बाबुंग इमा इमा बाबुंग गे मिना को बाबुंग बाबुंग 자 맵자 맵자 세 너희 방어 능 떡지 가이노 세 이제는 보통 복수 예오세 능 바보 타도 들어질라가 해로 세 허글로 하이오리 इसेन इबुंगो ननाव हालमिबा मिहाटपसिंदुगी मरमदा पुलिस सिंदुना लंगला लंजिन करिमता पुथोकपा ngamdrabra सोरा लोइगी फसु फना कुइरे इबाय पुलिस सिंधुना हाइबदी मी हाट पसिंधुगी खोंगुल कन्न लिरी हाय हौजी मक्कीदी सब चाबा रिपोर्ट खंग ngamdri
ꯈꯪꯗ꯭ꯔꯦ ꯃꯄꯨꯒꯤ ꯅꯣꯡꯗꯝ ꯌꯦꯡꯕ ꯇꯥꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯐꯅꯤ ꯚꯥꯏ ꯑꯩꯁꯨ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯤꯟꯗꯣꯛꯆꯒꯦ ꯃꯦꯗꯥꯝ ꯑꯉꯥꯡꯗꯨꯒꯤ ꯁꯥꯏꯜ ꯑꯝꯇꯪ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯋꯤꯅꯦꯁꯇ ꯂꯩꯀꯥꯏꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯆꯪꯒꯅꯤ ꯑꯩ ꯈꯨꯗꯤꯡꯃꯛ ꯇꯥꯖꯔꯦ ꯋꯤꯅꯦꯁꯀꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯍꯦꯛꯇ ꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤꯁꯨ ꯌꯥꯝꯅ ꯂꯥꯏꯅꯤꯗ ꯃꯦꯗꯥꯝꯅ ꯍꯥꯏꯗꯨ ꯌꯥꯕꯤꯔꯒꯗꯤ ꯊꯕꯛꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯔꯦ ꯍꯦꯛꯇ ꯈꯟꯕꯤꯌꯨ ꯑꯋꯥꯃꯟꯕꯨ ꯀꯌꯥꯃꯨꯛ ꯊꯝꯖꯔꯝꯃꯣ ꯍꯥꯏꯒꯦ ꯀꯌꯥꯅꯣ ꯈꯔ ꯍꯦꯛꯇ ꯊꯝꯕꯤꯔꯝꯃꯣꯗ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ 5,000 ꯈꯛꯇꯅꯤ ꯌꯥꯔꯦꯗ ꯌꯥꯔꯦꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯐꯅꯤ ꯐꯅꯤ This is a boy, this is a girl, this is a ꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯅꯅꯦ ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯄꯥꯡꯗꯕ ꯁꯦ ꯏꯆꯥꯗꯤ ꯅꯣꯏꯖꯕ ꯈꯛꯇꯅꯤ ꯃꯆꯥ ꯁꯣꯟꯈ꯭ꯔꯕ ꯁꯪꯒꯣꯝꯗ ꯊꯛꯎꯁꯦ ꯍꯩꯃꯥ ꯇꯣꯝꯄꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯦ ꯂꯥꯏꯔꯤꯛꯀ ꯄꯥꯗꯅ ꯌꯦꯡꯉꯨꯅꯦ ꯏꯃꯨꯡꯗꯅ ꯀꯣꯏꯆꯥꯏ ꯆꯥꯏꯍꯧꯔꯤꯕ ꯍꯩ ꯅꯪꯉꯣꯟꯗ ꯂꯥꯏꯔꯤꯛ ꯀꯟꯅꯅ ꯄꯥꯎ ꯍꯥꯏ ꯂꯥꯏꯔꯤꯛ ꯀꯟꯅꯅ ꯄꯥꯎ ꯍꯥꯏꯒꯦ ꯅꯪ ꯊꯥꯖꯤꯜꯂꯛꯎꯔ ꯅꯆꯤꯟꯗꯨꯗ ꯄꯤꯔꯛꯎ ꯂꯥꯏꯔꯤꯛꯀ ꯄꯥꯅꯨ ꯄꯤꯔꯛꯎ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯂꯥꯏꯔꯤꯛꯀꯁꯨ ꯇꯝꯅꯤꯡꯉꯤ ꯂꯥꯏꯔꯤꯛꯁꯦ ꯃꯩ ꯑꯗꯨꯝ ꯊꯥꯗꯣꯛꯀꯦ ꯇꯁ ꯁꯤ ꯃꯉꯥꯏꯔꯦꯗꯅ Babung, ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ? ꯀꯔꯤꯒꯤ ꯂꯩꯔꯛꯇꯅꯤꯒꯦ ꯏꯆꯥꯒꯤꯕꯣ ꯁꯦ ꯅꯌꯥꯝꯕꯒ ꯆꯥꯃꯤꯟꯅꯧꯀꯣ ꯗꯥꯗꯥ ꯑꯆꯥꯄꯣꯠ ꯆꯥꯁꯦ. ꯍꯥꯏ ꯇꯣꯝꯄꯣ ꯅꯪꯗꯤ ꯀꯩꯗꯧꯔꯦ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯗꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯎꯪ ꯂꯩꯔꯤꯗꯨꯕꯣ ꯕꯥꯆꯧ, ꯃꯥꯕꯣꯛꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯣ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ. ꯀꯔꯤ ꯃꯥꯅ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯄꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯐꯔꯦ ꯕꯥꯆꯧ ꯍꯌꯦꯡ ꯑꯃ ꯂꯩꯕꯤꯔꯒꯦꯀꯣ ꯀꯔꯤ ꯃꯥꯒꯨꯝꯕꯅꯁꯨ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯀ ꯃꯩ ꯊꯥꯗꯣꯛꯑꯗꯅ ꯅꯪ ꯇꯥꯗꯒ ꯅꯇꯩꯃꯒ ꯑꯉꯥꯡꯒꯤ ꯐꯣꯇꯣꯗꯣ ꯈꯔ ꯐꯖꯅ ꯀꯥꯞꯄꯨ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯊꯝꯗꯣꯏꯅꯤꯀꯣ ꯍꯥꯏ ꯇꯣꯝꯄꯣ ꯀꯩꯗꯧꯔꯦ ꯅꯪ ꯑꯗꯨ ꯂꯦꯞ ꯂꯩꯔꯗꯤ ꯂꯥꯎꯅꯤ ꯅꯪꯁꯨ ꯌꯥꯎꯔꯨ ꯂꯥꯎꯅꯦ ꯇꯣꯝꯄꯣ ꯅꯪꯒꯤꯗꯤ ꯀꯣꯟꯅ ꯀꯥꯞꯄꯁꯨ ꯌꯥꯕꯗꯨꯕꯨ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ. ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ. ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯔꯨꯞꯀꯤ ꯁꯦꯜꯗꯣ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯝꯂꯕꯅꯤ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏ ꯇꯣꯝꯄꯣ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ ꯍꯣꯏ ꯕꯥꯆꯧ. ꯆꯪꯉꯣ ꯆꯥꯛꯀ ꯆꯥꯊꯣꯛꯎꯔꯣꯀꯣ ꯍꯣꯏ. ꯍꯩ ꯇꯣꯝꯄꯣ ꯅꯪꯕꯨ ꯏꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯒꯦꯅꯦꯍꯦ ꯑꯥꯎ ꯂꯥꯛꯑꯦ ꯃꯥꯕꯣꯛ. ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯃꯥꯕꯣꯛ, ꯑꯩꯕꯨ ꯀꯧꯕ꯭ꯔꯥ? ꯀꯔꯤ ꯍꯥꯏꯒꯦ? ꯍꯣꯏ ꯏꯃꯨꯡꯗ ꯆꯥꯏꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯄꯔꯥ ꯑꯃꯨꯛꯇ ꯐꯦꯡꯗꯣꯛꯑꯣ ꯍꯣꯏ ꯃꯥꯕꯣꯛ. ꯁꯨꯅꯤꯡꯒꯨꯝ ꯁꯨꯅꯤꯡꯗꯒꯨꯝ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯦꯛ ꯇꯧꯔꯗꯅ
ꯇꯣꯝꯄꯣ ꯅꯪꯅ ꯇꯧꯏꯁꯦ ꯀꯩꯗꯩꯅꯣ ꯍꯥ ꯅꯪꯅ ꯇꯧꯏꯁꯦ ꯀꯩꯗꯩꯅꯣ ꯍꯥꯏꯌꯣ ꯑꯩꯅ ꯊꯕꯛ ꯈꯤꯇꯪ ꯇꯧꯍꯟꯕꯁꯤꯗ ꯅꯪꯅ ꯀꯣꯜꯂꯤꯛꯀ ꯂꯣꯏꯅ ꯊꯨꯒꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯇꯧꯒꯦꯅ ꯇꯧꯔꯤꯕ꯭ꯔꯣ ꯅꯪꯗ ꯍꯜꯂꯒꯦ ꯈꯪꯕ꯭ꯔꯣ ꯅꯪ ꯌꯦꯡꯉꯨ ꯅꯪꯗ ꯍꯜꯂꯒꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯪ 이스 이놈아 하이 똥뽀 나 한다 할라 코버 난 이스 이게 로이를 퇴 떨리지 영어미 이보 이분 낭디 ngasaidagi nathanda kaidoriba nangbu kaidorageba lao somda lao hayune nang kaidorage hayune kurada hayune Mabong na ibu. Musa, tan ke lagi beren hai. Sana betul kerap betul rawai. हुरालगा नत्रगा सेन चाबा मन्त्री खर खल्लगा दिक्का नुका तौदुना सेन पाइबदो याम लाइ आइदि मदु पामदे इसागी हुमामन तारम सेनुन हिंगबा पामदगिनि ngasi aina soktani bas aigi pusida kanabi bufamda siki manglode ai migi maran tonde ai se irondom hingjaba pamjami misang aduna di rickshaw thau tami keno aduna to nang thabak kai lege hey nuigumba migi machum khara sarga hingdok sarupudine isana tanjab iran nami kumdang sara sibne ne fai ai ngasai tage tabane hojiki matamda nungai ba gari makan tunu hingli bai khoiga risho thobo nang wangana base ai khoi lemde mi mana tobu thabak mi mana thumna dabadagini ai khoi masel amade khoi iramdam sakhba ngamdri base aiju wakhan yaugdu nogi wari shana belemde ai chale aibu rickshaw driver ni ka hairda marawa phatna dikadar kharap pullaga putki sin paraga wajauga sunang sariye ira
ꯀꯩꯗꯧꯔꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯊꯦꯡꯅ ꯃꯇꯝꯁꯤꯗ ꯅꯪꯅ ꯊꯟꯇ ꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯅꯪ ꯄꯥꯕꯨꯡꯅ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯂꯝꯗꯩꯅꯣ ꯑꯩ ꯅꯪꯒꯤ 이마 ꯄꯥꯕꯨꯡ ꯂꯩꯔꯤꯕ꯭ꯔꯣ ꯁꯦ ꯑꯩ ꯊꯤꯟꯒꯦꯕ ꯅꯪꯒꯤ 이마 ꯄꯥꯕꯨꯡ ꯂꯩꯔꯤꯕ꯭ꯔꯣ ꯁꯦ Lady. ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯁꯨ 이텐다니 레이르시 낭이 마 빠붕 레이르시 빠붕 레이르시 라오 빠붕이 됐지 라오 빠붕수 낭군나 뿌밤시 그들 미사니 라라 빠붕이다 아이나 레이르시 그래서 너무 그래 빠붕 달라피겠고 빠붕 기들어 아이나 레이르시 ꯂꯨꯈꯣꯏ 다다 ꯅꯪꯕꯨ ꯆꯠꯇꯨꯔꯕ꯭ꯔꯅ ꯆꯠꯂꯅꯤ ꯑꯗꯨꯗꯤ ꯀꯩꯊꯦꯜꯗꯒꯤ ꯐꯛ ꯈꯔ ꯂꯧꯔꯨꯁꯤꯗꯅ ꯌꯥꯏ 다다 Babung, isangida biscuit lare. Aigina mimi lare. ꯐꯔꯦ ꯐꯔꯦ 자토이 에이 아이기스네 노이군바 노이기 나마나부 오이베 야바 마 아이랑 나랑 부드러 라브네 띠노고 세세세 아이 꼭 돌아게 아이 톰포 아이 낭우 라오네 돌로네 Babung, ay bukaw bro. 호이네 라오네 세세세세 뚜 나시대기디네 노이 나치는 나우동나 로이네라가 띠네가다브니고 뚜 아마시나 ngam바 마이 버튼 비지나 사나토이 Babung. ꯑꯗꯨꯗꯤ ꯇꯣꯝꯄꯣꯛ ꯅꯈꯣꯏ ꯑꯍꯨꯝ ꯉꯁꯤꯗꯒꯤꯗꯤ ꯅꯆꯤꯟ ꯅꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤꯀꯣ ꯂꯨꯈꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤꯔꯥ 호이 다다 하이마 까이노마 바붕세 ngasi nga tan hanbire isibo Karigino nangna angang dubu aduk nusi hitina tanthopiri dia. 하이마 까이노마 바붕나 하이비리 isibo 아이나 ngang dubu kamana tanthoktoino Tawnu tompok to aigi inaun hepokpa aigi isamangni ne mina leningdre na chakra dubu aina kamaina tanaduna phadunu haiba ai nang na khanglaroi hena khallibado ai loina khangine laikai palibani ne adubu haujipo amuk thiruji hairiro natti nang na hairidu karino angang bu tati tawina to bahai base minung si haitana otpa nei beto base na tai jadrabadi nang jail yobu yari bani ain gi matungina nang jera phang hening libro angang singbu sarkarna lairik limna tamhanduna laipaki asangba citizen ama oina na ba kan honari aduga nangna tawrisina kari ma su mini ne natti ai khoi gi su isanu pa ma lairi kari gumba ai khoi ni su laibak thiduna sikhro hayeng ai khoi gi sa sisu tungda mina tathi tawina tawrabadi nang nungai gadro o ai khangjadre moi babuna ngangning bodo na tan nganghoro ai pam sa kharge kaya adunu masigi nu pisi karam mama tamda wakan targado ba Da tombo champure 다 짝부라 말 굉장히 눈이 비마 hoi thongida 야래 아이 뭐 해라겠어
ꯇꯣꯝꯄꯣ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯄꯥꯕꯗꯤ ꯆꯥꯛ ꯆꯥꯔꯝꯃꯗ꯭ꯔꯥ ꯏꯄꯜꯒꯤꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯏꯄꯜꯒꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯊꯣꯡꯉꯝꯃꯕꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯥꯇꯨꯄꯣꯛ ꯆꯥꯊꯣꯛꯑꯣ ꯍꯤꯟꯖꯥꯡꯒ ꯍꯩꯗꯣꯛꯑꯒ 이씨 ꯅꯪ 이빨로 이모로 먹도록 와 ngagadra 해모 간디 똥포 자살루지 이까이 채널에 떠오르잖아 제제제제 자살루지 바이 떠오니 이신기 비동시 세 이싱시 아이는 머리 떨어져 Kari mateno, fag no, samiri dumo. Tamna success law na 나라 라오 밤대로 Ay, noi ki dumo sabi ponte. Akoi dine, noi na tay mana ne. Pan ke thangjing ke iron bama. Ukabi ato bama, pudera la adam. Noi ki dumo sabi jante. Hey, nupi. Nang ne sai ding ngai che. Kai no sak theng puroi bo. Luhong khung nang tau lai ke no. Lo. Ukabi tau bakato. Shit ke. Haima, tukate he. Lai ji matta da. Ngai ngam de he. Lo. Intong na nungsi khra ma ne. Masi sara ga ni ne ai ne sha sing thak tor se. Lengoi shu tor se. Nang di cara bo. Ai di chare. Pare. Nang yo campur kang choi lo. Kang choi ne. Sak tran choi do yok pangam na ba. Ai na pangan kan na ba na. Jam na thonga ga polai ba. Chasalo. Nang na yaw wa na hona ra wani se kang. O do na ha gore da. Nang na thongai ba chai chang che. Ai gi da mu ta thamoi che na thongai be che ai kang. O do na ha gore da. Yo chalu ya de. Mane am la mane. Adu bu nyang si takke ko. Tam bu che. Nang na no pa do. Ai ki. Ai nu pi war su. Ash, ukabi bu kubang pa ai ha gore da. Ukabi maru pale he. 이놈아 ngasi ka hinjang thongge Noi ta mu nan de. Nupi, nang thieng dri bo. Masa pha lage na ne. Kang choi do football lak pu pore. 마사이디야 빤가 탄진가 이런 볼 거니까 하기 다이나 우카비주 따오이가 하림니네 Nang di kalai da thang ro ba pang ge thang jing ga di. Nang kai da thanam ge hayo. Nai thanam ge hayo. Oi da pa da bangang ge gi no. Ja tran choi chu ro nang na. Bani to bu ne ba. Inama jara ma phaw suai inama. Inama inama ko se inama se ai ba ko se. Inama tha ba se. Nang shi da re ba. Kali gi no nang mi ngon nga pi je ha ni bi di. Nang da su ra ge he. Comfortable off both wings. Talked about her mainly going for the forehand, but the backhand's working well too right now. Moi pabung cha lei jare Achanu pidi hagwa khabra kadai lei hogwa khre ai ma ga wari sanani kautoro ibe ma hoi be mo o noi pabung na kauri ye wari am ta sana se yem ta lawo Achanu pise handakti khara langbo go bui nang sumamani na kumniang chaluko mathanda yawbu da keja mawjada na tawjaba orangani da pabung ai ko bro kai haige kawine handak marak nangna irang langna tawrisibu maduna yagadori bro nati lairik laisu do thawai yaudana puning changidi haidradana pabung ai haukhibadi disi second year da su mak mayam wang na phangi dudi pabung su ima su mimang da jop tanaba aina tawduine aduga isune miyamna masakhangba mi amadi nongmadi soidana oideini khangbra hoine adubudi chumine aduda ngasi nang tuition chaloidro satoine ado pawa tuition gi ne tha pharamne sen thawbana lore hoine tuition gi fee budi pini ne aduda tuition chatpagi mingda nangna koicha chatum lerbadi kai khanane pabung na haising do aidi tawdi mi ataina tawraga aisu tawmdoi man bro
ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯂꯩꯈꯥ ꯇꯥꯕꯅꯤꯀꯣ ꯑꯩ ꯈꯪꯉꯦꯕ ꯄꯥꯕꯨꯡ ꯑꯗꯣ ꯇꯨꯏꯁꯟ ꯊꯦꯡꯉꯦ ꯁꯦꯟꯗꯣ ꯄꯤꯔꯛꯑꯣ ꯏꯍꯦ ꯅꯪꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯐꯤꯗꯨꯕꯨ ꯀꯌꯥꯅꯣꯅꯦ 2,000 2,000 ꯑꯩ ꯆꯞ ꯆꯥꯅ ꯌꯧꯔꯝꯃꯤꯅꯦ ꯁꯦ ꯄꯥꯕꯨꯡ ꯃꯥ ꯑꯩ ꯂꯣꯏꯁꯜꯂꯨꯈꯤꯒꯦꯀꯣ ꯗꯥꯗꯣꯝꯄꯣ ꯁꯤ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦꯕ ꯍꯧꯒꯠꯂꯣ ꯑꯩ ꯊꯦꯡꯉꯦꯕ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦꯕ ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦꯕ ꯁꯤ ꯇꯧꯔꯛꯀꯅꯣꯕ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦꯕ ꯁꯤ ꯇꯧꯔꯛꯀꯅꯣꯕ ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦꯕ ꯁꯤ ꯇꯧꯔꯛꯀꯅꯣꯕ ꯁꯅꯥꯊꯣꯏ ꯗꯥꯗꯥ ꯀꯩꯅꯣ ꯅꯪ ꯃꯨꯟ ꯁꯣꯜꯂꯤꯗꯨꯕꯣ ꯀꯅꯥꯏ ꯆꯥꯛꯅꯣ ꯅꯪ ꯊꯣꯡꯒꯗꯣꯏꯗꯨꯕꯣ ꯑꯩ ꯀꯅꯥꯝꯇ ꯊꯣꯡꯕꯒꯤ ꯅꯠꯇꯦ ꯗꯥꯗꯥ ꯅꯪ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯕꯨꯗꯤ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯗ ꯅꯪ ꯇꯣꯝꯄꯣꯏꯒꯤꯅꯦ ꯆꯥꯛ ꯍꯦꯛ ꯊꯣꯡꯕꯁꯤꯗꯅꯦ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯀꯣ ꯅꯪ ꯆꯣ ꯈꯟꯗꯦ ꯀꯩꯁꯨ ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯛꯑꯝꯃꯒꯦ ꯆꯠꯂꯣꯅꯦ 이젠세 레사위 바람이나 머무는 것이야 모모몬 큰 바우리니 하이 아이 사는 벌써 까야는 뭉시커로 자가 제가 다 통통도네 레르메네 자가 람들 락비시다 운동으로 단 잘해 되시냐 바래 나가 통미네 바래다 ꯑꯩꯈꯣꯏ ꯕꯥꯞꯁꯤꯗꯤ ꯉꯟꯇꯥꯅ ꯆꯥꯛꯀꯁꯤ ꯃꯊꯟꯇ ꯊꯣꯡꯉꯒ ꯆꯥꯔꯝꯃꯤꯅꯤ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯍꯟꯁꯤꯅ ꯊꯣꯡꯉꯒ ꯑꯩꯅ ꯆꯥꯕ ꯇꯥꯔꯕ ꯍꯌꯦꯡꯈꯩꯗꯤ ꯑꯩꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯉꯟꯇꯥ ꯊꯣꯡꯗꯣꯛꯄꯤꯔꯝ ꯇꯥꯔꯦ 하이 덤보 에이 라오네 낭수 싸러 라오 까이노 라오 싸러 낭수 로로 싸러 ꯑꯧ ꯄꯥꯕ 아이 ꯉꯥꯏꯅꯦ 이빨 자 행장 감독게 다tompok 하우브로 아이 덤보 싹시 그나 통 ꯄꯥꯝ ꯊꯣꯡꯗ꯭ꯔꯣ 아이디 통디나 ꯑꯩꯗꯤ ꯊꯣꯡꯗꯦ 이빨 다tompok ꯑꯩꯅ ꯊꯣꯡꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯎꯇ꯭ꯔꯕꯣ ꯑꯗꯣ ꯂꯩꯍꯧꯔꯤꯌꯦ ꯍꯥꯞꯄꯛꯀꯦ 아이디 이사도 보는 통이 말은 뭐 이가네 칼루버시디 오늘음에더나 ꯑꯩꯁꯨ ꯉꯁꯥꯏꯉꯩ ꯄꯥꯕꯅ ꯋꯥꯅ ꯊꯣꯡꯕꯤꯔꯝꯃꯦꯗ ꯐꯔꯦꯗ ꯍꯥꯏꯅ ꯈꯜꯂꯨꯔꯤꯅꯤ ꯅꯪꯅ ꯊꯣꯡꯂꯛꯇꯅ ꯃꯤ ꯏꯃꯨꯡ ꯆꯪꯉ ꯆꯥꯛ ꯀꯅꯥ ꯊꯣꯡꯕꯤꯌꯣꯒꯦ ꯉꯥꯒ ꯊꯣꯡꯗꯅ ꯅꯔꯤꯜ ꯂꯩꯕ ꯁꯥꯗꯅ ꯍꯣꯏ 이bungo ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯋꯥꯅꯦ ꯍꯌꯦꯡꯒꯩ ꯊꯣꯡꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯉꯁꯤꯗꯕꯨ ꯏꯅꯦ ꯊꯔꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯕꯗꯣ ꯑꯩꯅ ꯂꯩꯔꯒ ꯇꯥꯇꯣꯝꯄꯣ ꯍꯣꯏ ꯄꯤꯖꯒꯦꯅ ꯊꯣꯡꯉꯝꯕ ꯋꯥꯅꯦ ꯆꯥꯅꯤꯡꯗ ꯇꯣꯛꯑꯣ ꯀꯩꯅꯣ ꯁꯦ ꯄꯤꯔꯛꯑꯣ ꯂꯨꯈꯥꯛꯀꯝꯗ ꯍꯩꯗꯣꯛꯑꯒꯦ ꯄꯤꯔꯛꯑꯣꯕ 아이디 하위 ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯍꯥꯎꯋꯤꯗ 사이드 감비로자 요래 사이드 심레자 요래게 야래 라 레나오자 우지셰 마탐 얌 파티 누강 짝 똘라가 많이 얌 타나 바니 네세 락세니
ꯅꯦꯜꯂꯗꯤ ꯐꯔꯛ ꯇꯥꯅꯤ ꯕꯤꯔꯤ ꯃꯆꯩ ꯑꯃ ꯊꯛꯑ ꯊꯛꯑꯒ ꯃꯥꯟꯌꯥꯝ ꯊꯥꯅꯕꯅꯤ ꯉꯁꯥꯏ ꯄꯣꯠꯇꯣ ꯆꯦꯒꯔ ꯈꯁꯤꯔꯥ ꯁꯤ ꯑꯁꯝꯕꯤꯅꯤ ꯁꯤꯗ ꯆꯠꯂꯁꯤ ꯍꯥꯏꯒ꯭ꯔꯁꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯍꯨꯃꯥꯡ ꯇꯥꯅ ꯁꯨꯔꯨꯔꯦ ꯌꯨꯝ ꯌꯧꯔꯒ ꯆꯥꯛ ꯄꯤꯛ ꯊꯟꯅ ꯆꯥꯁꯜꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯅꯤ ꯋꯥꯅ ꯁꯨꯖꯔꯨꯔꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯣꯏꯅꯤ ꯅꯣꯏ ꯐꯛꯇꯨ ꯉꯥꯏꯈꯣꯅꯦ ꯍꯩꯃꯥ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯉꯥꯏꯈꯣ ꯑꯩ ꯈꯛꯇ ꯌꯦꯡꯒꯦ ꯇꯧꯅꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯑꯁ ꯃꯁꯤ ꯃꯤꯁꯤꯗꯤꯕ ꯍꯩꯃꯥ ꯎꯔꯨꯝ ꯀꯧꯏ ꯊꯕꯛ ꯋꯥꯖꯔꯨꯁꯦ ꯈꯪꯗꯦ ꯀꯦꯈꯠꯂꯦ ꯀꯨꯝꯊꯔꯛꯑꯣꯁꯦ ꯑꯩ ꯑꯃꯨꯛ ꯌꯦꯡꯒꯦꯕ ꯑꯁ ꯑꯝꯇ ꯎꯗ꯭ꯔꯦꯅꯦ ꯃꯤ ꯎꯔꯗꯤꯅꯦ ꯆꯣꯞꯀꯅꯤꯀꯣ ꯍꯩꯃꯥ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯃꯥꯌꯥꯝ ꯌꯦꯡꯅꯤꯡꯒꯜꯂꯦꯕ ꯅꯪ ꯌꯦꯡꯍꯧꯔꯣ ꯌꯦꯡꯍꯧꯔꯣ ꯅꯊꯟꯗ ꯌꯦꯡꯍꯧꯔꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯁ ꯇꯦꯛꯀꯠꯂꯝꯕ ꯋꯥꯈꯜ ꯀꯥꯞꯇꯤ ꯑꯣꯏꯕ ꯂꯩꯍꯧꯔꯣ ꯍꯦ ꯈꯨꯄꯥꯛꯁꯤꯅ ꯑꯦ ꯑꯩꯗꯤ ꯏꯅꯝꯃꯒꯤ ꯐꯣꯇꯣ ꯏꯕꯤꯅꯤꯡꯉꯨꯔꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯇꯥꯇꯣꯝꯄꯣ ꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯁꯤꯅ ꯕꯥꯆꯧ ꯁꯤꯅ ꯏꯃꯥꯕꯣꯛ ꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎ ꯂꯥꯡꯉꯝꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯄꯩꯊꯣꯏꯁꯤꯅꯅꯦ ꯁꯤꯅꯩꯅꯤ ꯑꯗꯣ ꯃꯈꯣꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯩꯁꯨ ꯆꯠꯇꯦꯗ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯇꯥꯇꯣꯝꯄꯣꯛ ꯊꯤꯔꯛꯇ꯭ꯔꯤꯗꯤ ꯀꯩꯒꯤ ꯑꯩ ꯃꯈꯣꯏ ꯃꯅꯥꯛꯇ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯂꯩꯅꯤꯡꯗꯗꯅ ꯂꯥꯛꯑꯕꯅꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯔꯦꯗꯅ ꯑꯗꯨꯒ ꯇꯥꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯇꯣꯝꯄꯣꯛ ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯃ ꯊꯤꯔꯁꯤ ꯍꯩ ꯑꯉꯥꯡ ꯅꯪ ꯑꯍꯩꯄ ꯌꯥꯝ ꯁꯥꯔꯛꯀꯅꯨ 이놈마 레이라디 짝숭한 따통비라니 따통뽕나 타바 와나 할락바다 이놈마나 ngare가 leirambado pamjadro 야래 아복 야래 요러시라 딴드라수 짜서도 레이래 머시드네 이나 각시시나 아유마 미할바 숭나 해락비로 하이 도포 호글론 헤이 마탐지 팅해네 에이 호글호글로 마시 안앙신 마루로 마시 호글호글로 에이 아이 나네 베톨로기 포세싱도 가라 당비루기게 아이기리 사 하프로노 어디 내가 거리드로 마사로게고 난기디 가라 통가 사라 satkhoko 오이 밥 에이 아이 살래 Tatampo, ipan do, accident Kaida. tu, Masing biro. Katinda. Tumbo. Papa. ꯑꯁꯣꯛꯄ ꯁꯤꯒꯤ ꯃꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯧ ꯃꯥꯅꯦ. ꯁꯣꯝꯗꯝꯇ. ꯑꯁꯣꯛꯄꯒꯤ ꯃꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯧ ꯃꯥꯅꯦ ꯗꯣꯛꯇꯔ. ꯑꯁꯣꯛꯄꯁꯦ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯔꯦ. ꯁꯤꯇꯤ ꯁ꯭ꯀꯦꯟ ꯂꯧꯊꯣꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ. ꯐꯅꯤ ꯗꯣꯛꯇꯔ. ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯤꯁꯨ ꯑꯝꯇ ꯂꯩꯕꯤꯔꯣ.
ꯇꯥ ꯇꯣꯝꯄꯣ ꯏꯄꯜꯗꯣ ꯀꯃꯥꯏ ꯇꯧꯔꯒꯦ ꯇꯥ ꯇꯣꯝꯄꯣ ꯏꯄꯜꯗꯣ ꯀꯃꯥꯏ ꯇꯧꯍꯧꯔꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯍꯥꯏꯌꯣ ꯂꯨꯄꯥ 50,000 ꯗꯤꯄꯣꯖꯤꯠ ꯇꯧꯒꯗꯧꯅꯤ ꯍꯥꯏ ꯑꯩꯉꯣꯟꯗ ꯂꯨꯄꯥ 3,000 ꯂꯩꯇꯦ ꯑꯋꯥꯠꯄꯗꯨꯕꯨ ꯑꯩꯅ ꯀꯗꯥꯏꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯤꯔꯨꯗꯣꯏꯅꯣ ꯑꯩ ꯈꯟꯐꯝ ꯈꯪꯗꯦ ꯁꯦ ꯂꯧꯁꯤꯜꯂꯣ ꯂꯨꯄꯥ 90,000ꯅꯤ ꯑꯩ ꯅꯍꯥꯟ ꯃꯔꯨꯞ ꯑꯃ ꯐꯥꯎꯕꯅꯤ ꯄꯥꯏꯁꯜꯂꯣ ꯁꯦ ꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯀꯥꯏꯊꯣꯛꯂꯗꯤ ꯇꯥ ꯇꯣꯝꯄꯣꯛꯀꯤ ꯂꯨꯄꯥ 50,000ꯗꯣ ꯁꯨꯔꯅꯤ ꯇꯥ ꯇꯣꯝꯄꯣꯛꯇ ꯂꯩꯔꯤꯕ ꯈꯔꯗꯨꯒ ꯁꯦ ꯇꯥ ꯀꯃꯥꯏꯅ ꯇꯧꯔꯦ ꯗꯣꯛꯇꯔ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯩ ꯃꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ Anak, ibu nga, ay gising nga wala kanini. Ang tata na biyo ba? Is, kan man tong hiya idea. Hengi daw ini he! Nang hangin nang tangaw sila! Minay masa! Nang nasen karat tana mo hanap dal lambi na leba mi kasi amta udre ni nang ha! Pulis tak thogan na runa yang do sudiura! Hey! Namay ka hangdo! Ha! Sagda thi! Jo! Ay ka na khambra! Ha! Ano dito sila oh? To ba si? Lao sila oh. Lem de. Yari ba? Ibu nga, hanga abra. Pare pare. Mai pakpa. Nunga ya phaba oi go ibu nga. Hoi ma. Nangi sen ke apti wari no. Na lupa kontra khakta di pibiyo. Kariya. Lupa kontra khakta. Yang kai dum bitoke. Se. Loksalo ibu nga. Kontra si khakta ngoi lor. Bema. Pabong. Nangbu MPSC gi exam thana na ba phom ba du khalo salune.
이자나 아빠마 고딩막도 이빠다 하유고 이자 마이 빡다부 숭야 야다버니 강해드나 마루 마방 사기는 때 마망다 마이 쪽판 바야디 아들이 바 다밤 잘루게 고 Hoi. 너희 고딩막 타박 떠보 못한다. 좀 섹션에 떠보다. 거기 뽀치기 파기 못한다. 거기는 망제도 질 밖으로 그렇게 안 오지는 강분 없어. 너희 밥 다오네. 너희 퍼센테이지. 아니 좀 자는 피니. 호이 마루. 나는 거기 미임 따날 때는 파닝 도는 배사이도디. 아기 미우는 뭐더기. 아기 하나 그래도나. 마루. 아도기 놈이 아두다. 이나우 카바부 이소 다이버드는 하이돌럼드라버디 까나주 강근한 꼼나 포럭 야번 혹시티 센주 띵할래드나 마나 아도기 릭쇼 다이버도 이나우 카바나 우르디 마차 강니 해봐. 우르디 소이드나 강부 야이나 마보에 우음이 굽더네. 레면 타베로이. 마틱 토블라는 거더네. 센자우 바이버 구비르기도 말레 탈til로 줘도 til로. 텔루레 마루. 그래. 마두나한 아코이나 상무보다 삭양나 끼잉에. 그리바. 라이센스 갈람 파이르가 신닝드디 한 크로가 하이리. 아코이 애니가 슈라마디네. 막자잉 똥나롱거담니. 잘해. 이거 하나 해볼게 도게. 이거 하나 해볼게 도게. 막게 보고 미노. 막게 뭐 뜨거리 미노. 마 아투가 더 들으셔 도네. 아투가 더 들으셔 도네. 이네 아이 작비로 Amma, Tumpo, nang laloy di ba yung dana? Sakso ka rin eh. 하 Hawaii di kala lay riye si Sagera. 야니네 하와이디 자로에게 하이응이 라기네 Hoy, pare, pare. 시대이 번집 들어오게 Amma, kadoy, nahanangon da lisyo na tengi to ba lisyo tabo no pado. Asile itu. Asile tra. Mani he. Nei rusho. Nei kai. Matam sa ayaw krimi. Hausi papa kay dawrige. Ado di prapabla oko. Kay hay no dubo. La ede. Sinyo di yarogte. 이천칭 그럼 당직해봐. Kari oira bano.
포토는 갑자기 야그죠. ꯑꯩ ꯃꯄꯥꯟ ꯂꯝ ꯊꯕꯛ ꯇꯧꯕꯅꯤ ꯃꯄꯥꯟꯗ ꯂꯩꯕ ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯐꯖꯕ ꯃꯌꯥꯝꯁꯦ ꯌꯦꯡꯅꯤꯡꯉꯦꯅ ꯑꯩ ꯐꯣꯇꯣ ꯀꯌꯥꯝ ꯀꯥꯞꯆꯔꯨꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯐꯣꯇꯣꯁꯤꯡꯁꯤ ꯄꯨꯔꯒ ꯑꯩ ꯅꯨꯄꯥꯁꯤꯡ ꯌꯦꯡꯍꯟꯅꯤꯡꯕ ꯑꯗꯨ ꯌꯥꯔꯒꯗꯤ ꯐꯣꯇꯣꯅ ꯀꯥꯞꯆꯕ ꯌꯥꯒꯗ꯭ꯔꯣ ꯁꯣꯝ ꯃꯇꯝꯕꯨꯗꯤ ꯌꯥꯝ ꯊꯦꯡꯉꯝꯃꯅꯤ ꯈꯟꯖꯩ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯀꯥꯞꯆꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯐꯣꯟ ꯅꯝꯕꯔ ꯄꯤꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯣ 961-270-9852 ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯅꯪꯂꯦ ꯆꯠꯁꯤꯂꯥꯛꯑꯣ ꯊꯦꯡ ꯆꯠꯂꯁꯤ ꯇꯥꯃꯣ ꯆꯧꯈꯤꯒꯦ ꯆꯠꯁꯤꯂꯥꯛꯑꯣ kita. Sen haiba. Nakhoi jibu kaya sujarage. Yam drida. Oh, sen mapumuin hapire ko. Hey, nangi do mi shira. Khoi mahum machade tholok ba chama nei. Ay. Macam ni yang mesti ten hai. Thajil lagta na. Sibu maman kaya no. San yang kay kaktang happy mo. Kaya ba? San yang kay piram mo. Pini hoy. San yang kay pini ko. Hey may ma, sa pupu kren he, paisa piram dana. Tu, accelerator. Hello. Nungai ba natro? Nungai riye. Alice restaurant da amto nasira. Oh, yai tamo. Yaragadi thadoi su paw dam tai bi grone. Ai hai ragi yengi. Hoi. Lakliba tang kunithoi se. Pung anida. Ai soidan lage. Pare dudi. Thamagi ko.
Tamo Tomtin, Delhi si nungay ba? Main tawe. Yam nuai. Nakoi jin mo koi rosi. Tadoi. Nakoi ni sino sindikian. Ai thandane. Koi gi so ai thandane. Ai sum para sum leibista. Akoi mu an sing di sauro. Aduna maram muraga aje yumda mi mati maru. Tamo, no mo muting na ze, ngasi ki di chatlage. Yam thengi. Chatlage lo. Chatlage. Hi. Thadu si yam fajarmini. Nawai ga manaramdrini. Thadu ji khubajamnini. Thadu nang di kai chane. Sidai apam ma hekta hairo. Iyada yaida. Ai di si oi lebiyo. Si saindro. Kwa laibro, kwa kata tapiyo. Kwa yang kai mai tatapsan biyo. Chana ba kagino khare tapisalo. Hey, thadu thadu si yam fajarmina. Ai ito khomai gi mama gi mama wori sidana. Kari khale ge ayo. ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯅꯪꯒꯤꯗꯨ ꯁꯤꯠꯇ꯭ꯔꯥ Hey, nang kadu gaya bano. Hado si nang naturo. Nang madam kambali dubo. ꯑꯗꯨꯝꯅ ꯇꯧꯅꯒꯨꯝꯁꯤꯗ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ Taure nang kadu gaya bano. Hey, Sopra. Sauti ko. Sukti. Manane ba? Manane. Nana koi pot phan bado. Manane. Ito sobra. Mesti yam sidin he. Desegosro. ꯅꯪ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯐꯥꯟꯈꯤꯕꯗꯣ ꯉꯁꯤꯗꯤ ꯅꯪ ꯐꯨꯒꯥꯏꯕ ꯇꯥꯔꯦ Adoy. Hima. Datum thil. Kai sitino. Ai tuition second tawrambane. Eh, adude timire magidana. Yarani. Ai imanabi lakpa ngairamine. Tadoy, matang budi chadre. Ai kinomta haigidana. Kaina datum thil. Ama nungsinaba boyfriend ga lebro. Laiteda. Kaigino. Ai isu leitin haige tawbane. Ngai khuko. Hello. Karomda no nang laisibo. Khange adude yausalage. Nang lermuko. Datum the
ꯅꯣꯡꯃ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯥꯎ ꯌꯥꯗꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯐꯔꯦ ꯂꯥꯡꯂꯦꯟ ꯁꯦꯝ ꯆꯥꯁꯦ ꯆꯥꯎ ꯊꯥꯗꯣꯏ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯀꯩꯅꯣ ꯍꯥꯏꯌꯣ ꯑꯩꯗꯤ ꯇꯥꯃꯣ ꯇꯣꯝꯊꯤꯟꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯃꯥꯅ ꯀꯣꯏꯒꯦꯒ ꯍꯥꯏꯔꯛꯂꯗꯤ ꯑꯩꯗꯤ ꯇꯣꯛ ꯂꯥꯎꯅ ꯍꯦꯛ ꯌꯥꯊꯣꯛꯀꯗꯕꯅꯤ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯊꯕꯛꯁꯨ ꯑꯆꯧꯕ ꯇꯧꯔꯤꯕ ꯑꯩꯗꯤ ꯑꯇꯣꯝꯕꯤꯒ ꯑꯣꯏꯌꯨ ꯍꯥꯏꯔꯗꯤꯅꯦ ꯊꯣꯛ ꯍꯦꯛꯇ ꯑꯣꯏꯊꯣꯛꯍꯟꯅꯤꯡꯉꯣ ꯑꯣꯏꯌꯣ ꯑꯣꯏꯌꯣ ꯑꯩꯅ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯍꯥꯞꯄꯤꯅꯤ 이스 바칼리스 잉어고 이베마 나또 왠게 떠보네 민나 한나 파워 잉비로예 타도에 mahak 콜카타 ꯆꯠꯈ꯭ꯔꯦ ꯅꯪꯕꯨ ꯌꯥꯝ ꯁꯣꯜꯂꯝꯃꯤ ꯅꯪꯕꯨꯁꯨ ꯌꯥꯝ ꯎꯅꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯤ 와우 파자이야 지금 다 가봐 아이디 나 그래가 반통다 버너라 개노 스와시디 파자마자블라 얌 살레 자리네 스와시디 뭐 sini piji hak tak tani ya mung ko mai ma chimbang adu ching mung chau tan ma khut tek tan ma khung tek tan heta sat ya ji da 생비라 지보 sing ni ambu 파자레네 도디야 이따 고민을 밤은 비지 아이네 좀 밤아 파자레네 다우리지 다돈보 ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯀꯩ ꯋꯥꯅꯣ ꯅꯍꯥꯟꯒꯤ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜꯒ ꯁꯅꯥꯒ ꯂꯧꯔꯨꯕꯗꯨ ꯁꯤꯡ ꯍꯥꯏꯔꯛꯀꯗꯣꯏꯔꯣ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯉꯝꯈꯤꯔꯣꯏꯀꯣ ꯑꯩ ꯄꯪꯒꯅꯨꯅꯦ ꯑꯩꯅ ꯇꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯆꯦꯜꯒꯤ ꯉꯥꯛꯇꯅꯤꯅꯦ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ ꯁꯨꯝ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧ ꯂꯩ ꯍꯥꯏꯔꯒꯦ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯕ꯭ꯔꯕ ꯍꯥꯏꯔꯒꯦ ꯌꯥꯗ꯭ꯔꯣ ꯑꯣ ꯈꯪꯉꯦ ꯅꯪꯒꯤꯁꯦ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯕꯤꯔꯣ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯆꯨꯝꯃꯦ ꯀꯣꯊꯜꯂꯦꯅ ꯃꯀꯣꯛꯁꯤꯗ ꯀꯣꯛꯁꯤꯟ ꯈꯠꯄꯨ ꯑꯗꯨꯕꯨꯔꯣ ꯇꯣꯝꯕꯣ ꯇꯥ ꯁꯦ ꯈꯔ ꯆꯪꯁꯤꯜꯂꯨꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯨ ꯏꯇꯥꯎ ꯑꯁ ꯀꯗꯥꯏꯗꯩ ꯆꯥꯛꯅꯣ ꯆꯥꯗ꯭ꯔꯤꯔ ꯇꯧꯔꯤꯁꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁ ꯅꯣꯏ ꯏꯟꯖꯥꯡꯗꯨꯒꯕ ꯍꯥꯎꯔꯝꯃꯅꯤ 이베마 그린 장 통업이 보이게 ꯆꯒꯦꯝ ꯄꯣꯝꯕ ꯊꯣꯡꯍꯧꯋꯦ 하 ꯆꯒꯦꯝ bomba ꯑꯁꯦꯡꯕꯩꯔꯣ ꯑꯁ ꯂꯥꯛꯑꯣ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯇꯗꯥ ꯂꯣꯏꯗꯤ ꯂꯣꯏꯍꯧꯗ꯭ꯔꯤꯌꯦ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦꯕ ꯇꯗꯥꯅ ꯏꯟꯖ ꯊꯣꯛꯂꯛꯑꯣ ꯁꯤ ꯂꯥꯛꯑꯣꯕ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯅꯪꯉꯣꯟꯗ ꯉꯁꯥꯏ ꯑꯩꯅ ꯈꯨꯗꯩ ꯄꯣꯔꯛꯑꯣꯅ ꯍꯥꯏꯗꯅ ꯄꯨꯔꯤꯗꯨ ꯅꯪ ꯀꯥꯎꯔꯕꯣ ꯍꯩꯃꯥ ꯆꯠꯂꯣ ꯑꯩ ꯁꯤꯡꯒꯗ ꯄꯨꯔꯛꯑꯣꯁꯤ ꯆꯠꯂꯣ ꯀꯩꯗꯧꯔꯒꯦ ꯀꯩ ꯌꯧꯔꯒꯦ ꯇꯧꯅꯕꯣ ꯑꯗꯨ ꯇꯗꯥ ꯑꯩ ꯆꯥꯛ ꯂꯣꯏꯁꯜꯂꯝꯃꯒꯦꯕ ꯁꯤꯡ ꯈꯤꯇꯪ ꯋꯥꯠꯂꯦꯕ ꯇꯗꯥ ꯅꯪ ꯁꯤꯡ ꯑꯝꯇ ꯈꯥꯏꯕꯤꯌꯨ ꯂꯥꯛꯑꯣꯕ ꯁꯤꯡ ꯑꯝꯇ ꯈꯥꯏꯔꯛꯑꯣꯕꯁꯦ ꯑꯉꯥꯡꯁꯤꯕꯣ ꯁꯅꯥꯊꯣꯏ ꯅꯪ ꯉꯥꯎꯔꯕꯣ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯔꯥꯡ ꯁꯤꯡ ꯃꯌꯥꯝ ꯈꯥꯏꯔ ꯊꯝꯃꯤꯁꯤꯗꯤ ꯑꯦ ꯇꯗꯥ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯄꯨꯔꯥ ꯃꯑꯣꯡꯒꯤ ꯑꯉꯥꯡꯅꯤ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯁꯤꯕꯣ
Dada, aibu khangbiribo. Da aibu khangbiribo. Khangi. Ai nahar mukido. Ai yam nankre. Dada na aibu amta ngakpiyo. Kaisu kandeda. Asidu karma pasidam da khamu ba. Dada, amta ngaibigo ba. Da, kumdaro, asapu sakise. Yarnida. Nangise, engonda saubagi, aina haiba yabidrira. Adoi nateda. Adudi lao. Ai dadagi sen matik chana pini kaidorage. Lao ba, ngahaktani. Lao. Lao ba. Kuhiroi. Hammo. Chao. Ikai ramale. Se. Ngasidagi dadaga iga tinaramni. Se. Da, ai kainom ta haige. Kaino? Aibu, tawngam bidi tahan birangano. Kay wano hairo? Ai, dadabu thamoy singna nungsi. Ai dadabu, gahan kaya itong ngayrakpan eh. Dada, ay gimaysi ang kan malabra. Yari sa slaw. Ngay ko, ay gipawkum si piram na nasat kiwa yaroy. Ay dadabu thamoy singna nungsi. Ay khange, dada na ibo huzu pa warori hay ba? Ay dadabu thamoy singna nungsi. Hai hai, tajariye, hekta hai biro. Adu gidi, itaw na lengka da mito. Adu de tiling biro ke do gena. Ai gidi, angang ani se sak khangnan ba asida ni. Adu itaw, ai jami thoi ba do. Hoi. Labi ba tang manga se da thorak bani. Oh. Adu i matung de lap jergi. Oh, fani ke sukai di hekta ling biro. Yam nung ai jeri. Adu di tham jergi. Fani. Okay. Hai mama. Ang talaw na hey, kainom ta na sinya. Moy bawa, ay buka wibaro. Hoy ni, kawi ni. Nangga tana daba yada ba maneri ni. Ay gi marup tanan joy na. Mama ojerege piu haidana kan ne hek mahairi ni hey. Angang masin su unahan si hairi ne. Hoy, ekoi gi di ichan piyam khatani. Mabu mafam chaba mafam da thajayon jaba haibase. Mama mapa oi khoi gi di tawdaba yadra wai thongni do. Ngai khoda, isa ni pi tarak ama khatang sibu. Nang hore mata gum thajagi base ai dine sungya yaningde. Magi asoba exam ama su thaki ni haiduna kanna hona jari. Luhonga su ne isa matik saraga ne. Saw no hong ni haisine ai di. Makhoi na di bibiro sida di do. Ai di lusan khrasira haina dum khali ni.
하이닝ꯈꯩ 하이자서누 이자네 타자키로이 하이시니 아이디네 숙야야로이 하이시니고 야로이 하이시니 아이 다도이 낭디 ꯌꯥꯝꯅ ꯉꯝꯃꯤꯀꯣ ꯅꯕꯨꯛ ꯆꯦꯜ ꯑꯃ ꯇꯧꯏ ꯑꯩꯈꯣꯏꯗꯒ ꯍꯥꯏꯗꯣꯛꯇꯦꯅ ꯀꯩꯗꯧꯔꯒꯦ ꯑꯩꯕꯣ ꯅꯪꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯒ ꯅꯨꯡꯁꯤꯕꯛꯇ ꯍꯤ ꯍꯣꯟꯕꯤ ꯁꯥꯟꯅꯔꯤ ꯍꯥꯏꯅ ꯑꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯗꯣꯡ ꯗꯣꯡ ꯍꯥꯏꯔ ꯂꯣꯏ ꯄꯣꯠꯇꯨꯕꯨ ꯏꯕꯦꯝꯃ ꯅꯕꯨꯛ ꯆꯦꯜ ꯌꯥꯝ ꯆꯦꯠꯄꯤ ꯑꯣꯏꯕꯗꯨꯅꯅꯦ ꯍꯥꯏꯔꯨꯔꯒꯅꯦ ꯋꯥ ꯃꯥꯡ ꯇꯣꯛꯀꯗ꯭ꯔꯥ ꯈꯜꯂꯤꯕ ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯂꯥꯟ ꯈꯜꯂꯨꯕꯅꯦ ꯃꯥꯗꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯕꯩ ꯋꯥꯅꯤꯗ ꯑꯩ ꯃꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣ ꯉꯥꯎꯔꯒ ꯆꯠꯈꯤꯅꯤꯀꯣ ꯉꯥꯎꯗꯨꯅ ꯆꯠꯂꯗꯤ ꯐꯔꯝꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯒ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯁꯟꯕ ꯌꯥꯔꯦꯗꯅ ꯍꯥ ꯊꯥꯗꯣꯏ ꯅꯪ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ ꯑꯣꯜꯂꯕꯅꯦ ꯑꯣꯜꯂꯕ ꯅꯨꯡꯁꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯑꯩꯁꯦ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯅꯦ ꯊꯕꯛꯁꯨ ꯑꯆꯧꯕ ꯇꯧꯕ ꯇꯥꯃꯣ ꯇꯣꯝꯊꯤꯟꯒꯨꯝꯕ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯀꯌꯥ ꯑꯃ ꯃꯤꯔꯥꯏꯔꯒ ꯅꯪꯅ ꯑꯩ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗꯅꯦ ꯌꯥꯝ ꯋꯥꯕꯤꯀꯣ ꯏꯕꯦꯝꯃ ꯋꯥꯕꯤꯔꯨꯅꯨ ꯋꯥꯕꯤꯔꯨꯅꯨ ꯏꯕꯦꯝꯃ ꯄꯣꯛꯏꯁꯦ ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯔꯝ ꯃꯣꯛꯄ ꯅꯤꯁꯥ ꯆꯥꯗꯕ ꯑꯗꯨꯒꯅꯦ ꯑꯩꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ Moi pabung. Moi pabung. Hey, nangi na san pinataro si kaino, ha? Karino, ay na mabu matanda po ihayduna karalu na sana tawagi. Masiyam na irang kaleba. Yamirang kaleba. Kaidore moi pabung. Na sana pido, imit sino uramane. Matong marong kangdaba, rikso driver maga hanggang na chalito nang udraw. Nang na sana pido section na badagi. Na sana pido warak na badagi. Toy mene, hangabra. 이사미 토이버가 타도이가 ꯑꯩꯈꯣꯏ ꯄꯨꯟꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕꯁꯤ ꯏꯇꯥꯎ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯉꯩ ꯃꯃꯥ ꯂꯩꯔꯤꯉꯩꯗꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯃꯤꯗꯨ ꯊꯥꯗꯣꯏꯁꯦ ꯃꯃꯧ ꯑꯣꯏꯃꯤ ꯀꯥꯏꯅ ꯏꯇꯥꯎ ꯏꯆꯟꯒꯤ ꯑꯅꯤꯡꯕꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤꯁꯨ ꯏꯆꯥ ꯊꯥꯗꯣꯏꯒꯤ ꯑꯅꯤꯡꯕꯗꯣ ꯑꯁꯤꯃꯇꯪ ꯊꯨꯡꯖꯁꯅꯨ ꯈꯟꯗꯨꯅ ꯇꯧꯕꯒꯤ ꯋꯥꯅꯤꯗ ꯍꯣꯏ ꯍꯣꯏ 마기 exam 시등 로이르가 짜오는 핵도 홍을 로이르 케이노 이자 다도이는 마이 빡버시 아코이 뿜버기 너트레네 융어미 토이바 낭부 마팔람데 숨레이베시부 누가이브레네 바봉 미양 세바 tꯧꯕꯅꯤ나 와이 하비디 야드레 ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯨꯇꯤ ꯈꯁꯥꯡ ꯂꯧꯔꯦ ꯅꯪꯅ ꯆꯠꯂꯝꯗꯥꯏꯗꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯜꯂꯒ ꯆꯥꯛ ꯍꯥꯎꯕ ꯑꯃ ꯆꯥꯁꯤꯀꯣ ꯗꯥꯇꯣꯝꯄꯣ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯀꯩꯒꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯇꯛꯏꯕ ꯑꯗꯨꯕꯨꯗꯤ ꯐꯩꯗ ꯑꯩꯒꯨꯝꯕꯝꯗ ꯂꯨꯍꯣꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯄꯣꯔꯝꯗ ꯂꯨꯍꯣꯡꯈꯤꯕꯅ ꯐꯠꯇ꯭ꯔꯣ ꯑꯁ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯂꯨꯍꯣꯡꯈꯤꯕ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯔꯣ ꯄꯥꯝꯃꯗꯤ ꯅꯪ ꯍꯦ ꯂꯨꯍꯣꯡ ꯑꯗꯨꯏ ꯅꯠꯇꯦ ꯅꯪ ꯂꯨꯍꯣꯡꯕꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯕꯩ ꯋꯥꯅꯤꯗ ꯍꯌꯦꯡ ꯅꯣꯏ ꯌꯨꯝꯒꯤ ꯅꯥꯀꯟꯗꯒꯤꯒ ꯅꯪꯅꯒ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯄꯗꯣ ꯂꯨꯍꯣꯡꯕ ꯌꯦꯡꯅꯤꯡꯕꯩ ꯋꯥꯅꯤꯗ ꯂꯣꯏꯔꯦꯍꯦ ꯑꯁꯦꯡꯕꯅꯤ ꯊꯥꯗꯣꯏ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯇꯥꯅꯤꯡꯗꯤ ꯆꯠꯂꯣꯍꯦ ꯃꯤ ꯌꯨꯝꯗꯒꯤ ꯀꯣꯛ ꯆꯤꯛꯇꯅ ꯂꯥꯛꯑꯒ ꯍꯤꯗꯥꯛ ꯄꯤꯖꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯁꯣꯛꯄꯗ ꯊꯨꯝ ꯑꯃꯨꯛ ꯊꯥꯛꯆꯜꯂꯦꯃꯤ ꯑꯗꯨ ꯊꯥꯗꯣꯏ ꯑꯩꯅꯗꯤ ꯊꯦꯡꯉꯦ ꯅꯪ ꯍꯜꯂꯣꯕ ꯑꯣ ꯊꯦꯡꯉꯁꯨ ꯅꯪ ꯀꯩ ꯍꯥꯏꯔꯝꯒꯦ ꯌꯨꯝꯗ ꯃꯤ ꯍꯩꯖꯤꯡꯄꯣꯠ ꯆꯠꯇꯣꯏꯅꯦꯅ ꯍꯥꯏꯖꯜꯂꯝꯃꯤꯅꯤ ꯈꯪꯉꯕꯣ ꯍꯩꯔꯦ ꯅꯪꯁꯨ ꯅꯪꯒꯤꯗꯃꯛꯇꯅꯦ ꯁꯦ ꯑꯩ
ꯑꯩꯅ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯛꯄꯅꯦ ꯀꯩꯗꯧꯕꯩ ꯂꯩꯔꯤꯕ ꯅꯪꯗꯤ ꯑꯩꯁꯨ ꯂꯩꯖꯩ ꯏꯕꯦꯝꯃ ꯗꯥ ꯇꯣꯝꯄꯣ ꯅꯪꯒꯤ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯅꯪꯒꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯈꯨꯇꯣꯟ ꯇꯝꯕꯅꯦꯕ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯌꯥꯔꯦ ꯑꯩ ꯀꯣꯟꯅ ꯌꯦꯡꯉꯒꯦ ꯍꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯁꯦꯕꯥ ꯂꯤꯠꯁꯜꯂꯣꯕ ꯁꯦ ꯁꯜꯂꯨꯁꯦ ꯋꯥꯔꯤꯗꯨꯕꯨ ꯏꯀꯥꯏꯔꯤꯅꯣ ꯁꯦ ꯀꯨꯗꯥꯝ ꯂꯧꯊꯣꯛꯄꯤꯒꯦ ꯀꯩꯅꯣꯗꯤ ꯌꯥꯏ ꯑꯩ ꯂꯧꯊꯣꯛ ꯁꯦꯕꯥ ꯑꯩ ꯂꯧꯊꯣꯛꯀꯦꯕ ꯍꯩꯅꯗꯦꯕ ꯂꯩꯇꯕ ꯌꯥꯔꯣꯏꯀꯣ ꯐꯔꯦ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯐꯖꯕꯁꯦ ꯌꯥꯝ ꯂꯩꯕꯤꯈꯣꯕ ꯌꯥꯔꯦ ꯁꯤꯜꯂꯨꯔꯣ ꯌꯥꯔꯦ ꯑꯗꯣ ꯗꯥ ꯇꯣꯝꯄꯣ ꯑꯩ ꯀꯩꯅꯣꯝ ꯀꯥꯎꯔꯝꯃꯦ ꯀꯩꯅꯣ ꯂꯥꯛꯂꯤꯕ ꯇꯥꯡ 35ꯁꯦ ꯑꯩ ꯏꯄꯣꯛ ꯅꯨꯃꯤꯠꯅꯦꯕ ꯅꯪ ꯉꯟꯇꯥ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ ꯀꯥꯏꯖꯩꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯅꯪꯒ ꯈꯪꯅꯒꯦꯅ ꯂꯣꯏꯔꯦꯕ ꯇꯨ ꯑꯩꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠ ꯄꯨꯔꯛꯑꯝꯅꯦ ꯁꯦ ꯏꯀꯥꯏꯖꯩ ꯃꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯈꯪꯅꯅꯤ ꯍꯥꯏꯌꯦ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯁꯦ ꯉꯟꯇꯥ ꯂꯥꯛꯑꯣ ꯐꯔꯦ ꯂꯥꯛꯀꯦ Hey, nang kaya salui. Babu, ay college alubani. Hey, nangi class tu bu hauji asuk thengo phabu to bro. Ha? Babu, class loiraga imanabigi haising bolam chaluba. Asabu sume am chare. Hey di hai sini. Kana da budam tamahan ba. Mi macha sing sang to budo. Hey di kya pamde ko. Kitang habi de khangasi. Kangabra. Na thanta poi haiduna asuk lu to pui matik. Nangan to no. Yari chango. Chango. Hello, Tamo Tomthin. Kamdorige. Nungairi. Pau phondabsu kuire, nungaiba pau ma tambiro. Kari pau nai sibo. Hanjise, Thadogi mapung ni. Asing biro aija. Aija tu thabaki imatu ki kalamine. As tanjabu yam charine. Ado, Tamo Tomthin di mangonda wish ka piroidro. Mon wish pipdo. Ai surprise la pirage. Mon dilakane du ko. Pare, tamage. Hoi babung gi sum tum le me. Thinge babung hago lo ba. Oh, as. Kay no ni sa thoy. Saksa tu ko da ngai ri. Pung su drama thoy ma khai ta ba da ngai ri. Ngan mandre ne nang gi sibo. Mi bu lak ne ra madre ne. Adu ji babung. Akhoi na khangan chatta di kaino babung. Oh, phare. Ai su lo silage ko. Hoi babung. Da Tompo. Da Tompo. Ngasi yam nana firol anobaga selisibu kasta toino. Koiba chalugene. Adudi ai su laktoine. Chalai. Nang lakpa ya mafam nate. Kaigi yaroi doi ba idia. Ngasi nong kak sabadana amu yela anu koibe ma. Hoi bungo kai su lak chaningde phagi tobane. Da Tompo ki fi su ai do karambano. Tu. Si khonggaw siga si bru sigam ta su. Piro. Manam chidi nungsi he kuina sudram ni na.
ꯑꯁꯤꯁꯨ ꯃꯣꯠꯂꯝꯃꯅꯤ ꯁꯤꯁꯨ ꯁꯤꯗꯣꯛꯄꯤꯔꯝꯃꯒꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯂꯣꯏ ꯅꯝꯊꯤꯔꯝꯃꯅꯤꯌꯦ ꯁꯤꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯁꯨꯕ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯑꯣ ꯌꯥꯔꯦ ꯀꯣꯟꯅ ꯁꯨꯔꯒꯦ ꯁꯤꯒꯤ ꯂꯩ ꯌꯦꯛꯄ ꯆꯦꯔꯪꯁꯤꯒ ꯀꯥꯇꯤꯁꯤꯒꯗꯤ ꯀꯩꯗꯧꯕꯩꯅꯣ ꯑꯣ ꯀꯩꯅꯣꯅꯦ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯇꯦꯂꯪꯒꯥ ꯄꯥꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯣ ꯑꯗꯩ ꯇꯦꯂꯪꯒꯥ ꯁꯥꯒꯦꯅ ꯁꯨꯝ ꯇꯧꯔꯝꯕꯅꯤꯗ ꯁꯥꯗꯣꯏꯔꯣ ꯇꯦꯂꯪꯀꯥ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯗꯗꯥꯒ ꯇꯦꯂꯪꯀꯥ ꯄꯥꯏꯕ ꯌꯥꯝ ꯁꯥꯟꯅꯔꯛꯏꯉꯣ ꯑꯗꯨ ꯇꯥꯇꯣꯝꯄꯣ ꯅꯪꯅ ꯉꯁꯤ ꯌꯥꯝ ꯅꯥꯜꯂꯤꯁꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯁꯥꯊꯣꯏ ꯉꯁꯤꯁꯦ ꯗꯥꯇꯣꯝꯕꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯄꯨꯛꯅꯤꯡꯁꯤ ꯏꯂꯥꯡ ꯂꯥꯡꯉꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯑꯩ ꯄꯨꯛꯅꯤꯡꯁꯤꯗꯅꯦ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏꯅ ꯑꯗꯣ ꯉꯁꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯅꯪ ꯀꯩ ꯂꯩꯔꯣ ꯍꯥꯏꯅꯣ ꯇꯥꯇꯣꯝꯄꯣꯛꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ ꯅꯪꯒꯤꯁꯤꯗꯤ ꯕꯨꯖꯤꯌꯥꯒꯨꯝꯕ ꯍꯋꯥꯏ ꯃꯪꯒꯟꯒꯨꯝꯕ ꯕꯟꯒꯨꯝꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯗꯩꯅꯣꯍꯦ ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨ ꯆꯥꯕ꯭ꯔꯣ ꯂꯩꯁꯥꯕꯤꯗꯤ ꯃꯣꯃꯣ ꯑꯃ ꯃꯔꯤ ꯃꯔꯤꯒ ꯆꯤꯡꯈꯠꯄ ꯆꯧꯆꯧꯗꯣ ꯃꯌꯥꯝ ꯂꯩꯗꯨꯗꯤ ꯑꯩꯗꯤ ꯅꯪ ꯑꯗꯨ ꯆꯥꯏꯔꯝꯃꯣꯏꯗ꯭ꯔꯅ ꯇꯧꯅꯤ ꯂꯩꯕꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯂꯩꯕꯤꯔꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯐꯖꯅ ꯁꯨꯗꯧꯀꯣ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯍꯣꯏꯅꯦ ꯏꯌꯥꯝꯕ ꯅꯍꯥꯟꯃꯨꯛ ꯀꯣꯂꯦꯖ ꯒꯦꯠꯇ ꯊꯦꯡꯅꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯁ ꯅꯨꯃꯤꯠꯇꯣ ꯏꯌꯥꯝꯕ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯐꯠꯇꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯔꯦꯝꯅꯔꯒ ꯂꯥꯛꯅꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯗꯧꯕ ꯏꯌꯥꯝꯕꯅ ꯐꯨꯗꯈꯤꯕꯗꯣ ꯃꯇꯤꯛ ꯆꯞ ꯆꯥꯔꯕꯅꯦ ꯑꯗꯣ ꯂꯥꯛꯑꯣ ꯏꯌꯥꯝꯕ ꯁꯣꯝꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯁꯦ ꯌꯥꯅꯤ ꯏꯌꯥꯝꯕ ꯍꯩ 이봉아, ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ. ꯅꯣꯏ ꯇꯥꯃꯣꯅ ꯀꯦꯛꯁꯤ ꯄꯤꯔꯛꯏꯔꯣ? ꯅꯣꯏ ꯇꯥꯃꯣꯅ ꯀꯦꯛꯁꯤꯒꯤ ꯃꯃꯜꯗꯤ ꯀꯌꯥꯅꯤ ꯍꯥꯏꯔꯛꯏ? ꯂꯨꯄꯥ 1,500ꯁꯤꯅ ꯅꯪꯒꯤ ꯀꯦꯛꯀꯤ ꯃꯃꯜ ꯑꯣꯏꯅ ꯅꯪꯒꯤ ꯇꯥꯃꯣꯗ ꯄꯤꯌꯨꯀꯣ. ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯆꯥꯖꯔꯣ. ꯌꯥꯔꯦꯀꯣ? ꯁꯦ ꯂꯧꯅꯦ ꯏꯀꯥꯏꯔꯨꯅꯨꯅꯦ. ꯁꯦ ꯑꯩ ꯍꯥꯞꯆꯟꯕꯤꯔꯒꯦꯀꯣ. ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯦ ꯃꯇꯝ ꯑꯁꯤꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕ ꯑꯉꯝ ꯑꯊꯧ ꯉꯥꯛꯇꯅꯤ. ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯄꯨꯡ ꯄꯥꯡ ꯁꯨꯗꯕ ꯃꯤꯒꯗꯤ ꯌꯥꯎꯕꯖꯥꯠ ꯅꯠꯇꯦ ꯀꯣ. ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯒ ꯂꯩꯈꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯆꯠꯂꯒꯦꯔꯣ? ꯑꯦꯅꯤꯊꯤꯡ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯇꯧꯀꯣ. ꯑꯗꯨꯒ ꯀꯦꯛꯇꯣ ꯀꯗꯥꯏꯅꯣꯝ ꯊꯅꯝꯃꯣ. 야레코 이따 이따 이붕어나 까나 다tompo kayang kuirage lakpa nangi na puno mit ke 베마 라오 이빠와 해게. ngaktan lermuko 다도해 datomthil yam thajadiye kayang kuirage manipur tholakpa ꯅꯪꯅ ꯄꯣꯛꯅꯨꯃꯤꯅꯦ ꯍꯥꯏꯕꯁꯦ ꯂꯥꯡꯂꯩꯅ ꯇꯝꯃꯤ ꯑꯗꯨꯅꯅꯦ ꯑꯩ ꯉꯔꯥꯡ ꯗꯦꯜꯂꯤꯗꯒꯤ ꯈꯨꯗꯛꯇ ꯄꯥꯏꯊꯣꯔꯛꯏꯅꯦ yam nungaire ꯄꯨꯟꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯧꯀꯣ. thank you ngaktan leibiramuko asida amta changuge 또 미토 벨라 이세 워리 우다이 그렇 산옥다나 하. 나 그 사이드 워리 우다이 산. 파니 마마 자시.
ꯃꯅꯥꯛꯇ ꯗꯥ ꯇꯣꯝꯄꯣꯛ ꯂꯩꯍꯧꯔꯤꯕ ꯃꯥ ꯀꯩꯀꯩ ꯄꯤꯖꯈ꯭ꯔꯦ ꯇꯥ ꯇꯣꯝꯄꯣꯛꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯊꯦꯡꯅꯕꯗꯣ ꯍꯣꯏ ꯑꯁ ꯃꯥꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯤꯅ ꯉꯥꯡꯈ꯭ꯔꯦ ꯏꯀꯥꯏꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯩ ꯍꯥꯏꯕꯤꯈ꯭ꯔꯒꯦ ꯑꯁ ꯈꯪꯗꯦꯗ ꯑꯩꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯥ ꯑꯁꯥꯏꯕꯨ ꯌꯦꯡꯈꯤꯒꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯍꯪꯉꯛꯑꯗꯤ ꯑꯩ ꯃꯅꯨꯡꯗ ꯂꯩꯒꯦꯅ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯆꯠꯂꯒꯦ ꯊꯥꯗꯣꯏꯗꯕꯨ ꯂꯩꯕ ꯎꯗꯦꯗ ꯗꯥ ꯇꯣꯝꯄꯣꯛ ꯉꯁꯤ ꯑꯩꯒꯤ ꯄꯨꯛ ꯅꯨꯃꯤꯠꯁꯤꯗ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯊꯥꯗꯣꯏ ꯑꯩꯒꯨꯝꯕ ꯄꯨꯄꯥꯡ ꯁꯨꯗ꯭ꯔꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯐꯥꯎꯕ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯔꯤꯛꯁꯣ ꯊꯧꯕ ꯑꯩꯅ ꯅꯪꯒꯤ ꯅꯄꯣꯛ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝꯗꯨꯗ ꯌꯥꯎꯕ ꯃꯄꯨꯡ ꯐꯥꯔꯣ ꯆꯠꯂꯣ ꯊꯥꯗꯣꯏ ꯅꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨꯒꯅꯦ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯣ ꯀꯩꯅꯣ ꯗꯥ ꯇꯣꯝꯄꯣꯛ ꯅꯪ ꯍꯥꯏꯁꯦ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯃꯜ ꯂꯩꯇꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯔꯣꯏ ꯊꯥꯗꯣꯏ ꯆꯠꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ ꯗꯥ ꯇꯣꯝꯄꯣꯛ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯤꯡꯁꯤꯗ ꯆꯣꯡꯊꯔꯒ ꯁꯤꯅꯤ ꯃꯗꯨꯗꯇ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯊꯥꯗꯣꯏ ꯊꯥꯗꯣ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯁꯦ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯎ ꯁꯦ ꯊꯥꯗꯣ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯎ ꯍꯥꯏꯕꯅꯤ ꯅꯪꯅ ꯁꯤꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯍꯤꯡꯍꯧꯗꯣꯏꯕ ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯅꯪ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯈꯤꯗꯦ ꯊꯥꯗꯣꯏ ꯐꯔꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯦꯞꯂꯤ ꯃꯇꯝꯁꯤꯒꯤ ꯑꯐ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯉꯁꯤꯃꯛ ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯩ ꯂꯥꯛꯑꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯔꯅꯤ ꯑꯩꯕꯨ ꯄꯨꯕꯤꯔꯣ ꯗꯥ ꯇꯣꯝꯄꯣꯛ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒꯦ 이베마 그리는 놈도 아주 안 팅어본 법 발리시 보내나 라오스 맞던 파트라 간시다 다다 능 짱가모 하이버네 아이 라게 하이바 아이 ngahakdang legi게 하이라가 미 thawang mi chamsing thiriji udro 라오 아이 짱이고 카르투 짱오고 미 라게 하이라가 kaino khangde masinu pasna husi pa halakrise kai chalino khangde kaido ba yawra jano Hanbo, kum tang oi tao. 또 그이노 좀 튀기도 뭐 이따 아이 오, 너 훈이 기샤. 에이 강해. 아두사 이 친구 살아봐.
ꯆꯥꯔꯦ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤꯜꯂ ꯂꯩ ꯑꯣ ꯃꯄꯤ ꯃꯔꯣꯡꯒ ꯂꯣꯏ ꯍꯣꯡꯇꯣꯛꯑ ꯂꯥꯛꯑꯕꯅꯤ ꯑꯩ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯄꯣꯔꯛꯑꯒꯦꯅ ꯄꯣꯔꯛꯑꯕꯅꯤ ꯑꯗꯨꯗꯤ ꯉꯥꯛꯇ ꯉꯥꯏꯔꯝꯃꯣ ꯑꯩ ꯐꯨꯔꯤꯟꯇ ꯂꯤꯠꯁꯤꯜꯂꯛꯈꯤꯒꯦ ꯍꯦ ꯁꯅꯥꯊꯣꯏ ꯅꯪ ꯉꯁꯥꯏ ꯂꯩꯔꯛꯑꯣ ꯍꯥꯏꯕ ꯑꯆꯥꯄꯣꯠꯇꯣ ꯇꯨ ꯂꯩꯔꯛꯑꯕꯅꯤ ꯅꯪ ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯋꯥꯠꯂꯔꯣꯏ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤꯗꯤ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯄꯣꯠꯀꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ ꯑꯁꯦꯡꯕ ꯄꯣꯠ ꯇꯧꯕꯇꯕꯨ ꯄꯦꯃꯦꯟꯗꯤ ꯍꯥꯟꯅ ꯇꯧꯕ ꯇꯥꯕ ꯄꯣꯠꯇꯣ ꯍꯣꯔꯦꯟ ꯑꯉꯥꯡꯗ ꯊꯤꯜꯍꯜꯂꯛꯑꯒꯦ ꯄꯣꯠꯇꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯁꯦꯟꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ ꯍꯧꯖꯤꯛꯃꯛ ꯑꯗꯨꯝ ꯊꯝꯖꯔꯝꯃꯒꯦ ꯇꯧꯕꯇꯕꯨ ꯑꯔꯥꯟꯕ ꯁꯦꯡꯗꯕ ꯃꯤꯅꯝꯕꯗꯤ ꯇꯧꯕꯤꯅꯨꯀꯣ ꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯗꯨꯗꯤ ꯄꯣꯠꯅ ꯁꯥꯈꯤꯅꯤꯗ ꯑꯗꯨꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ 5 crores ꯊꯝꯖꯔꯝꯃꯒꯦ ꯑꯋꯥꯠꯄꯗꯨ ꯍꯣꯔꯦꯟ ꯑꯉꯥꯡꯁꯤꯡꯗ ꯄꯤꯖꯔꯛꯑꯒꯦ ꯌꯥꯏꯗ ꯌꯥꯏꯗ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏꯗꯨꯕꯣ ꯀꯩꯗꯧꯔꯒꯦꯕ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯊꯤꯔꯛꯈꯤꯕ ꯏꯃꯥ ꯏꯄꯥ ꯍꯥꯠꯄ ꯃꯤꯁꯛꯇꯣ ꯑꯩ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ ꯃꯥꯕꯨꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯗꯥꯗꯣꯟꯄꯣ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯦ ꯏꯄꯥ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯝꯇ ꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯏꯃꯥ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯁꯤꯡ ꯎꯗ꯭ꯔꯒꯗꯤ ꯃꯆꯥ ꯑꯣꯏꯔꯤꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯐꯔꯦꯁꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤ ꯉꯁꯤꯅꯦ ꯑꯩ ꯏꯃꯥꯟꯅꯕꯗꯒꯤ ꯂꯨꯄꯥ 4,000 ꯄꯤꯕ ꯐꯣꯟ ꯑꯃ ꯁꯦꯀꯦꯟ ꯍꯦꯟꯗ ꯂꯩꯔꯦ ꯐꯣꯟ ꯄꯥꯏꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯅꯪꯁꯤ ꯌꯦꯡꯉꯨꯁꯤ ꯑꯁꯦꯡꯕꯩꯔꯣ ꯁꯤꯕꯨ ꯑꯩꯈꯣꯏꯒꯤꯔꯣ ꯃꯥꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯅꯪꯒꯤꯁꯤꯕꯨ ꯕꯦꯂꯦꯟꯁ ꯌꯥꯎꯔꯤꯕꯣ ꯌꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛꯇ ꯂꯨꯄꯥ 30 ꯍꯥꯞꯄꯩꯅꯤ ꯅꯣꯏ ꯃꯥꯏ ꯅꯝꯕꯔꯕꯨ ꯈꯪꯉꯤꯕꯣ ꯈꯪꯉꯤꯅ ꯆꯠꯄ꯭ꯔꯣ ꯆꯠꯂꯤ ꯍꯜꯂꯣ 이마 타도이니 이마 ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯕꯨ ꯀꯃꯥꯏ ꯂꯩꯔꯤꯒꯦ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯦ 이마 ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯌꯦ ꯅꯪ ꯄꯥꯕꯨꯡꯗꯣ ꯍꯧꯖꯤꯛ ꯃꯩ ꯍꯧꯗꯅ ꯁꯥꯎꯔꯤ
ꯁꯥꯎꯕ ꯐꯕꯒ ꯅꯪꯒꯤ ꯂꯧꯈꯠꯅꯕꯒꯤ ꯋꯥꯐꯝꯗꯣ ꯏꯃꯥ ꯍꯧꯗꯣꯛꯀꯦ ꯇꯧꯔꯤꯕꯅꯤ ꯏꯃꯥ ꯅꯆꯥꯒꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯃꯥꯅ ꯑꯩꯕꯨ ꯈꯔ ꯊꯨꯅ ꯂꯧꯈꯠꯅꯕ ꯄꯥꯕꯨꯡꯗ ꯍꯥꯏꯕꯤꯌꯨ 이마기 이베마 난 그림도 화가놓고 이마는 난 물러갔나봐 바봉데 이마나 팀게 Hey, kanay po no? Loudspeaker taro, loudspeaker. Biro. Hey, ꯗꯧꯉꯝꯕꯤ ꯃꯃꯥ ꯃꯄꯥꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕ ꯉꯝꯕꯤ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛꯇ ꯈꯟꯗꯨꯅ ꯂꯨꯅ ꯇꯧꯔꯨꯕꯁꯤꯗꯤ ꯃꯤꯃꯥꯡꯗ ꯆꯣꯞꯅꯕ ꯇꯥꯔꯦꯅꯦ ꯍꯥ ꯅꯄꯨꯟꯁꯤꯗꯣ ꯆꯥꯛꯅꯤꯕꯤꯌꯨꯅ ꯂꯩꯗꯧ ꯁꯔꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯑꯗꯤꯛ ꯁꯣꯛꯅꯒ ꯂꯩꯃꯤꯟꯅꯔꯣ ꯈꯪꯉꯕ꯭ꯔꯥ ꯉꯁꯤꯗꯒꯤ ꯅꯪ ꯁꯨꯅ ꯄꯥꯜꯂꯤ ꯈꯟꯒꯅꯨ ꯑꯩꯁꯨ ꯏꯆꯥ ꯀꯅꯥꯝꯇ ꯂꯩꯇꯦ ꯈꯜꯂꯕꯅꯤ ꯈꯪꯉꯕ꯭ꯔꯥ Stupid. Tatumbo, aibu asawa parikha ama thahangani haina pabung amadi imana thasana thamlambani adugi sawba soidana oiramgani parikha do kuirambaroi aina ningjariba amadi ima babungna ningjabase ai thunghanba pamlami adubu exam dong thaki gairo nang thaki haragadi ai lesidi ai nang mona gani ado antang nong ni sidadi lephom kam thi de adam koi thadoigi hingje bam suleiman ado mai juning ba thungna ba pam chabam yengdragadi natayim sa sa roidor ado isu ka do ek phongbaga nong da popir marak marak da pawdum bhangu sida yumsibu mi leibro yumsibu mi leibro kenum tang jage ba 이bungo kari haibigedabno babo nan ine nungsina gi kam ka lei ibe men nungsina haibedura au babo lao lao sangasi lao ai sogol oina puthorage ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯐꯥꯎ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯃꯊꯪꯗꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ
ꯆꯠꯁꯤꯂꯣ ꯍꯦ 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 ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯥ 시럽니다. 하이, 그저께도 마스크 강물하네. 아, 강해 바봉. 마 릭쇼 드라이버니. 하, 릭쇼 드라이버네 봐. ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯐꯍꯟꯈꯤꯕ ꯅꯤꯄꯥꯗꯣ ꯃꯥꯅꯦ ꯃꯥ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕ ꯃꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯐꯍꯟꯈꯤꯕꯗꯨ ꯃꯥꯅꯅꯦꯕ ꯑꯣ ꯐꯩ 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 ꯃꯥ ꯃꯊꯪꯗꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯃꯥ ꯑꯩꯕꯨ ꯌꯥꯝ ꯂꯥꯏꯅ ꯈꯟꯕꯖꯥꯠꯅꯤꯅꯦ ꯃꯥ ꯑꯩꯒꯤꯗꯤ ꯈꯪꯍꯟꯒꯦ 이봉아, ngarangi thawdokto ipa nungaiti. Aibu halagi matagum chinsalakna igi ngaksida kon khibado. Madugi lamandine ai kaidong da sumangalo. Aduna ne nupa do ai khoigi mi thadoga ne thiallu. Hoi babu. Mabu hek phangbaga ne khudak ta losil. Hoi babu. Hek thina mi kupta. Aina mabule matham. 이자 가브나 하이버부 마두기 누파도 릭쇼 초분이 하이 카르마 카이디 가브수 그런거니 바보 하이 마카이사키 바보 마이 더밤 타기 바보 마이 해가 닥보가 아이 한게 바보 파레 카라 잭살루코 호이 바보 이빠이 샤디네 시일네 빠이다바 야다바니네 ngasi phawgi manungda sinnakiba amata aina lemna thaba leiti ngasidi nang aingonda phajana singnari natra aingonda singna bataragadi nangsu 난가나나 헛 보잘로 난가나나 까리는 왜 어디 보리스 나 어쩌나 그나 낭는 미아티나 도피크라바 이 두고기 맞잖아 낭부 란비비시나 이마이 bagda machi macha게 Tama na. Nang kay daw ra. Tama na, nung pido.
ꯑꯣꯏꯐꯝ ꯊꯣꯛꯄꯗꯣ ꯑꯣꯏꯔꯦꯅꯦ ꯐꯩ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯒꯦ ꯆꯥꯅꯤꯄꯥ ꯇꯣꯝꯕꯗꯣ ꯃꯌꯥꯗ ꯇꯤꯟ ꯆꯥꯗꯅ ꯀꯩꯝꯇ ꯆꯥꯕ ꯌꯥꯗꯦ ꯅꯥꯍꯦꯗꯅ ꯆꯤꯛꯇꯅ ꯑꯩꯑꯣꯏ ꯃꯥꯅ ꯑꯗꯨꯝ ꯂꯩꯔꯕ ꯑꯩꯑꯣꯏ ꯃꯥꯕꯨ ꯍꯥꯏꯗ꯭ꯔꯦ ꯑꯩꯑꯣ ꯄꯥꯕ ꯍꯥꯏꯅ ꯑꯩ ꯃꯤꯡ ꯑꯗꯨꯝ ꯄꯜ ꯂꯩꯔꯦ ꯑꯩ ꯈꯥꯡꯉꯝꯗ ꯍꯤꯗꯥꯛ ꯂꯩꯔꯤ ꯆꯤꯀꯦꯜ ꯂꯩ ꯄꯨꯔꯒ ꯍꯣꯡ ꯌꯣꯜꯂꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯛꯏ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯇꯥꯃꯣꯅ ꯀꯥꯏ ꯑꯣꯏꯅꯣ ꯐꯝꯃꯤꯁꯦ ꯁꯦ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯃꯅꯨꯡꯗꯅꯤ ꯑꯩ ꯂꯥꯛꯀꯦ ꯇꯥꯃꯣꯅ ꯑꯀꯨꯞꯄ ꯋꯥꯔꯤ ꯁꯥꯗꯧ ꯂꯩꯀꯣ ꯅꯣꯡꯃ ꯂꯥꯛꯑꯣ ꯑꯩ ꯂꯥꯛꯀꯦ ꯑꯩ ꯍꯤꯗꯥꯛ ꯑꯝꯇ ꯂꯧꯒꯦ ꯇꯥꯃꯣ ꯂꯧꯔꯣ ꯑꯩꯒꯤ ꯏꯄꯥꯕꯨ ꯃꯤꯅ ꯃꯤꯍꯥ ꯊꯤꯅ ꯍꯥꯠꯈ꯭ꯔꯕꯁꯨ ꯑꯩꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯑꯩ ꯈꯪꯗꯦ ꯋꯥꯏ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯄꯥ ꯍꯥꯠꯄꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯝꯇ ꯄꯨꯊꯣꯛꯄ ꯉꯝꯗꯕꯁꯦ ꯅꯣꯏ ꯀꯩꯗꯧ ꯂꯩꯒꯦ ꯍꯥ ꯅꯣꯏ ꯀꯩꯗꯧ ꯂꯩꯒꯦꯕ 이빠 핫비 랑랑진 맞대고 부탁금도 너희고 애나 더 배가는 새끼노 너 내날 때 배가는 새끼노 봐 ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯂꯩꯔꯗꯤ ꯉꯔꯥꯡꯉꯩꯒꯤ ꯃꯪꯗꯅꯦ ꯏꯆꯥ ꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯣ ꯎꯔꯝꯃꯤ ꯃꯥꯅꯅꯦ ꯏꯆꯥ ꯅꯨꯄꯥ ꯂꯥꯡꯉꯝꯕꯗꯣ ꯑꯋꯥꯐꯝꯗꯒꯤ ꯃꯥꯅ ꯀꯟꯗꯨꯅ ꯄꯨꯔꯛꯑꯝꯃꯤ ꯉꯁꯤꯗꯤ ꯑꯩ ꯏꯆꯥ ꯇꯣꯝꯄꯣꯛꯇꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯛꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇꯔꯦ ngасꯤꯗꯤ ꯅꯪ ꯋꯥꯈꯟ ꯇꯥꯔꯛꯑꯕꯣꯏꯔꯦ ꯅꯆꯥꯅꯨꯄꯥꯗꯣ ꯅꯪꯅ ꯊꯤꯅ ꯇꯧꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯗꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ngасꯤꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯑꯕꯣꯏꯔꯦ ꯅꯪꯒꯤꯗꯣ ꯉꯥꯏꯍꯥꯛꯀꯤ ꯇꯧꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯀꯣ ꯏꯆꯥ ꯅꯨꯄꯥ ꯂꯥꯡꯉꯝꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦꯁꯦ ꯀꯔꯤ ꯄꯨꯊꯣꯛꯑꯝꯒꯗꯕ kaisu thomoi marayna hanjarakani Ima! Baba! Ima! Kaidorage ne? Ima! Baba! Ngasi ay am nuare baba. Yengo to baba. Yengo. Nasa police oidori baba. Isai oidori baba. Nuaireda. Icha thaba khallaba. Nuaire. Yengo to ima. Ay isai oidori ni ba. Ay isai oidori. Nana hari si wachum bagiro. Achum bagini ni ma. Yengo to. Number 6 se. Ay gini ne ay ye. Ima yamna harawe. Yengo. Baba, baba. Baba, karigino Baba, nasagi nungal ba miko basida? Baba na pisin tali siya karigino Baba. Ipagilang ba? Nangi nga sige nungara manumida sida. Nayama tompok to lay jaram labadi. Baba, kaya ata nungay jaram ka ba? Ipayam na ninga magtrene. Baba, nasa police oirisidi. Ay na dadapune. Ay na koi tiraga. Yum sida soidra porakadine Baba. Ay soidra porakadine Baba. Isagi wahi tabada. Ipa pele. Ipa nuaire. Imagi patraba. Napihoy biki. Kalagpa. Miyaw ba doon na? Isa tompok po. Imana ne. Tatita oy tawda na. Tantoki ba do? Naside imayam na ningam lagtare. Ayam na nungay lagtare. Imagit na mo yase. Pumangam lagtare. Ku. Koi nupi ko ale ko kona na ba? Ai gi tangkai me yare da. Ini korona. Ai gi chan nupi gi ni lei ba kona na ba ga phangan biu. Pulang khang lare bi mai be ma. Ku. Hai, Pupa. Nang bu kidorgin he. Ha. Bit kya iti lai du kidorge. Tamna khangdreda piga thirubadagi ba sen thunga maron ong wasal leiba wakan ngam thongti ke dudu no khangde
ꯇꯥꯡꯃꯅꯥꯟ ꯊꯣꯏꯁꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯁꯤꯔ ꯈꯪꯗꯦꯗ ꯍꯣꯏ ꯌꯥꯏꯅꯦ ꯅꯪꯅꯕꯨ ꯄꯥꯝꯃꯗꯤꯅꯦ ꯅꯌꯥꯝꯕꯒꯤ ꯐꯤꯁꯦ ꯇꯪꯈꯥꯏ ꯐꯝꯃꯨ ꯁꯦ ꯅꯪ ꯁꯤꯗꯩꯗ ꯐꯝꯃꯨꯁꯦ ꯑꯁꯦꯡꯕꯔ ꯇꯥꯃꯅ ꯑꯁꯦꯡꯕꯅꯤ ꯁꯤꯗ ꯐꯝꯃꯨ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡꯗꯒꯤ ꯐꯝꯃꯒꯦ ꯑꯗꯨꯗꯤ ꯌꯥꯏ Hey, Mama. Mama. Ngasi aina tabak chathubada aigi maruk ibuchobado thengnare. Mana tambada nachanupido makhoigi lekaida dalai mane. Magi masasu wai sangre haigum tawe. Aduna mana mamit mamai pangli mamangsida mabo mutang lokhat bidragadi lekai sigi miyam sinai khoibu kari kari haina khrani. Aikhoigidi icha haibidu mama thandani do leiriba yum kai lan thum punamaksi aduna nangna makhoigi phone number du khangadine amutang phone tawraga afaba numina amada makhoise lokhatpinaba amutang tawrasi adum tawrabadi masu sangthuk jaksin yaridana moi pabu Tadoy Tari bonambo Unta laune Kay hage Nangne thaba wabamda surunuko arumba gamta thangbe ade nangna iruja maithajina ju ising maising aina maningda loi swa thamamne naiko noi babunga imagana phone tore adu kay haino adu roda tumpo yam nungai ba pawom le adu kay no bado khoi ma ga pabung ga ne ai khoi ni che soi lo khalane ha asing bai raisa as ayeng lo khat panu mitu da nga taw ba toy ba thong bado tin mu chumi adu yo adi ai se sa ningi ni khangabo ado angan wa paw tamam ni na hore lang pa da kai le ro ai no ta tumpo sa da bu su kui re horen di chicken do kesi ma kham da le bi rakira yen lei thu lo re kai no hayeng khara leiradi chaba su ya roiba hoine le ke ba no cry de lege ne baba changbiro nang bu thabak chatorabr ne chathoge toromini baba ngarang do nakoi ima khoigi ne moi pabung do masangam de dana hangne ne sakibani ado ngarang do adum ahing lekhre aduna aisu ngasi se anaba hangboina amukta chaluge karimba anaba aduna phibam chadrabdi aisu leglakpa yai karigumba aina leglabadi ne nangna yuming khon se khara section ne yenglam hoi pabo pa chaluki ge ko aisi sogi ge Tumpo kaino nang singa talo shelite Amran nanong bi du suma sawai sangde jang jo haw bom da saninge na ha ngasi di possessive phobne na nganna la shalaga nanong bi gang jang haw bom da sami no ge taw daw ya ni ha nang na daw ya ba pare ai kita alam ngasi di pare Hadu ige mane dai magi maru santani Santak lo gua MPSC ki paisa lo aduga manipur kumburi na mari ki daw ni sai daw asing berasa asing begini namanya dah asu daw re ada di samjara ke ba nangmunong tojo yo yedna impam stla hey
ꯆꯪꯁꯤꯜꯂꯒꯅꯨ. 나동포! 나동포! 다도야, 다도야 허글로 미는 뭐? 아이는 마땅마땅 짜드나 뚱만 오지 뚱 레응니. 허글로세, 낭니 연자닝이 돌레라음니. 누가네, 낭이 누아요 파엄수 보라음니. 낭은 낭이 완 호나자부도 낭 마이 파엄니. 허글로 미는 뭐? 다도야. Kidrogi nang bo. Che, tum no le no se. Ai la ebo. Tadoya. Hogulo se. Tadoya. Tadoya kidrogi nang bo. Tadoya. 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 Hogulo tadoya. Kino dechi bo. Tadoya. Hogulo. 다들 에이야 오글로 다들 그이는 뜻이고 오글로 다들 그이는 뜻이고 오글로 다들 오글로 하는 거
ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯊꯥꯗꯣꯏꯒꯤ ꯏꯃꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯦ ꯃꯥꯅꯦ ꯑꯩ ꯊꯥꯗꯣꯏ ꯃꯃꯥꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯃꯥ ꯊꯥꯗꯣꯏꯗꯣ ꯉꯔꯥꯡ ꯂꯩꯈꯤ. ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯣꯏ ꯄꯥꯕꯨꯡ ꯀꯗꯥꯏ ꯂꯩꯒꯦ? ꯀꯩꯗꯧꯔꯒꯦ? 이베마도 이베마 그대로게 이베마도 이베마 그대로게 이베마 레이트레 그를 하리스 봐. 할로 아기 사타도 깨달아봐. 타도 연락이래. 그래 마사康的싱나 아는 맘마. 마마 그냥 할람이 봐. 그래 아기 사타도 보면서 감동을 할람 봐봐. 마마 아기 사타도 시래 아기 사타도 시래 나도 빠르게 모르는 마땅한 그러다긴 또 작은 쟤는 뭐는 또라 망했다 너 마마 너 저시로 낭이 마 빠봉나이 들어갔어 빠봉나이 레이리브시니 이제 저기게 우바다 낭기 뭉시 마이통부 롯기바니 타자마타 이까이두나 라이실기 마rum다 아이기 파자바기 라이레미 타모이기 타자워 아이기 파자바기 라이레미 타모이기 타자워 까이다 노랑 붙자나비 까이다 노랑 붙눈시비 까이다 노랑 붙자나비 알라코 낭 붙눈시비 우바다 Shimai Tungu Lord Kibani Taj Mahal Tanik tani ipaki ithakung 이봄 나이러브 낭기 사택도 따닉따니 이바퀴 닫고 이봄 나이러브 낭기 사택도 가리게 다남리 아이기 미스라낭나 어생만 낭기 사tam도 아무까디 렙라 코밋 망시다 어생만 낭기 사tam도 아무까디 렙라 코밋 Pamalabi nang isimbanduna Kayarak ay bunsi haikiba Karigi pukiday nang nasat kibaday naktagi Kontangay doon nalayrenay Hanjin na napasi
낭기 뭉시 마이 동구 롯기바니 타즈마하 이까이두나 라이실기 마rum다 아이기 파체바기 라이림비 타모이기 타저워 아이기 파체바기 라이림비 타모이기 타저워 까이다 노랑 붙사나비 까이다 노랑 뭉시비 까이다 노랑 붙사나비 할라코 낭 뭉시비 아진짜로 쟁이로 까불어 아이 시부라 나노브라 난 나노브라 너체디 아두니 난 미마보 후라노브라 미마보 후라노브라 미마보 후라는 문이니 마세 파슬 마세 마세 누피가 랩독들 달 까바도세 마세 소이드라 우리 마세 나한테서 마우나하 마마사와이 상답다 마니 이제 망할리드나 마세 소이드라 우리 마세 아이 마세 푸 마사나 그게 야구용 잭독 디말레 타게 야구용 아이 시보라 아이 이거 아이 시키나 하나 ꯑꯩꯈꯣꯏ ꯕꯥꯆꯧꯅꯦ ꯑꯩꯈꯣꯏ ꯃꯥꯕꯣꯛꯅꯦ ꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯂꯥꯡꯉꯝꯕ ꯑꯗꯨꯒ ꯈꯤꯇꯪ ꯄꯩꯊꯛ ꯇꯧꯔꯤꯁꯤꯅ ꯑꯩ ꯏꯁꯥꯃꯛꯅꯤ ꯍꯩ ꯅꯪ ꯅꯃꯤꯡ ꯀꯩ ꯀꯧꯏ ꯇꯣꯝꯄꯣꯛ ꯍꯩ ꯑꯥꯗꯩ ꯋꯥꯂꯦꯠꯁꯦ ꯄꯨꯔꯛ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯇꯧꯗ ꯌꯥꯗ ꯇꯧꯔꯤꯅꯤ ꯁꯥꯎ ꯌꯥꯗꯦꯀꯣ चलो को दादा आई नंगी ननाव लागबदे दादा आई नंगी ननाव लागबदे 나가 이기다 있어도게 나 너무 눈시들어봐
이마는 란동그라 미호루박이다만 눅시르바 이슬리나 어니 마락다가 시대 갈붕갈붕 다달래다 다다 юм다 사세 나오다다 юм다 사세 이슈이들 나게 아두부 후직디 애기 방토가다 미토 모양 말해 이토들을 간 수이들 나락들하게 다시 내고 कशु लेतबा रिसो दाबरा दुगी नमता कइंत खलु येंगो हजिति आइसु थोलेदना माबु थेनबो नुइतो यो मा बोलांग साबदन म्याम माम दाइबु खोगिबदो आइ काउबदो नथिने मरो थमगे को ओके ito kana kana wai sana midu ito kamai torige nungairi आई बुबन को वरी छानर बने मोई पाबुंग दुसु लेखिद्रे हाइना चुम्ब्रा मधु अखोय बु फुरमबा बिसो ड्राइवर दुना हात पोर मान मधु गिलो सुदा बदो हेक छंगनो मिकुत को मत साइ गदमने हेर काम पतिसे खरे हिलोसे खरे पाइसिसे Yes, sir. Oi, sir. Sir, ako'y ang kana phanaba thijari, sir. Esailang amasu aina pau pijakrabani, sir. Sir gi chamber da thuba matamda ako'y yaujarani, sir. Yes, sir. Hoi. Hoi, sir. Thamjare. May I come in, sir? Yes, come in. Sure. I will go with Babu. Police ako'y itaudi. Leibak sigi miyamu ngaksenba. Amadi ing tapanba. Haibase. Ako'y itaudi adra bitongni. Kamando team amagi lusingba ama oina. Ako'y khutta taaduna leiriba. Casing asi loishinmada angamba thakta mating panggadabani. Funny, sir. मथक थोंबा कयादगी अकनबा प्रेशर पिराबने
시리바 미요이싱두기 마람다 아마디 가나나 할람리부노 하이브도 나코이나 티젠바다 거리 탁 여래 아투바 마탐다 마두기 sap사바 리포터 밤에 사 아이는 간자바다 시름 리브 미의 구디막 타오는 얀얀나 할람먹이 몽오이나 따위 아이코이기 인텔리전스 기 리포터 마사와이 상드라비 누피 아마 할람바두고 마리 레네나 라만 쿰버기 몽다 할람버 오이랑거다 말리 sap사바 리포터 팡나바 아이코이기 인텔리전스다 아마디 까마노 팀싱 타독도나 깐나 티리샤 봄톱 뉴클리어 노마이 까야 마랑 까이라바 마탐시다 마기 탕기 메하나 까야암 더우버게 하비도 예행바 따레다나 솜드나 고메네 힝나 너트가 시네 거기 방보다 마나피니나 락토그래 솜드나 거기 미 마탕 하살래 그이노 시다 인도 두시고 자몽 마탐 가르마 빠나라 이비다리까 kaiba nai to kaino ai je miki digi da ma pom se ki chiel ka ma pan lo la hinga dong mi man ro kon da pai hin hello kaiba nate ai kon pom se le di kana na pau bi ba nate kana na pau bi ke ba pau bi mi to madu ana lo se ma mru ai thamu ya ra ai kon pom se le je bois na kan aduna ko pom jam tu ho ko mru ai just la kay no na police ka pau pi ja na ti kay no na police ka pau pi ja na pau bra na pau bra ai gi ma ta sing na de adu ma he ke ni ka na koina ka chilai ta mi do hoji bawo phang mangam disi ka ino hoji bawo chen mangam disi ka ino ba e khogi mi mathang mathang hala si bawo da noi ne kem to disi ka ino noi ne kem to disi ka ino ba hek thina ma tam tare ma lo shin ga dam na ji e khogi mi da bawo phang na thi lo de kai bawo le kai bawo le ga ne noi ma ta ta boina hang ja kai ko disi ka ino ba ne noi na 이놈의 더벅더벅도 사무시키는 잭신들이지 뭐. 넌 이게 다 덜보셔. 다다! 내고! 아두지 동로! 너 하이버 말 레이디 다다! 아두지 동로 다다!
ꯂꯣꯅ ꯄꯤꯅꯤ ꯃꯆꯥ ꯄꯤꯖꯁꯅꯨ ꯗꯗꯥ ꯗꯗꯥꯗꯤ ꯆꯩꯔꯥꯛ ꯐꯪꯒꯗꯕ ꯅꯠꯇꯦ ꯕꯨꯕꯣꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯐꯥꯕꯗ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯏꯕꯅꯤ ꯆꯠꯁꯤ ꯂꯥꯎ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯉꯁꯤ ꯍꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯑꯩ ꯏꯊꯟꯇ ꯍꯟꯕ ꯇꯥꯔꯦꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯁꯤꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯂꯩꯇꯦ दादा तू पाबगी माग लाइए दादा यंगो पाबगी मागने इमा बु मसे खंगद्रबो दादा पाबा बु मसे खंगद्रबो इमा इपागी बुंगो नंगी बाजो बु नुंसिद्रबो ngasidi ipagi thamoy se puba ngamaktrene lao ipa kongi lao ipagi bungo Mabogi tompo. Mabonga sidi mai tire. Karisu leitraba. Lantum karami auru badake. Isabo mabonga tati tawoina tauru base. Ngasidi mabong yamna lingam lagtre. Lao mabonga sala silao. Ingoi. Nasisuna, nanggine, yung ko, lantong po naman, mabo nang ang tunatami. Isa po halang pangahin ba ne? Lao, yung nasa sila o. Mabo, Aso, Asoy na laki niya, mabo. Adubo, Pabungga imaga amadi thadoigidama namjebu khradang mapanda chalaka isogi ku akada kacharugi khali hegalak pagane bachaw madi mabu kinakta nacha soidar lagani lamamba दादा nanglone mabu madi bachaw bu nuwaina thambiyo nungsibiyo Soidana lagi. Kaidano, nang chatoy sibo. Ay, nang natong ilagtoy ni. Sana toy. Ay palipam liti. Pantupam liti. Nangamoy. Leoro. Tatong po, kayo na nang haido po. Uwari wa minasi. Nungari nung ay minasi.
ꯑꯩ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯕ ꯂꯥꯛꯑꯕꯅꯤ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯅ ꯂꯥꯛꯑꯒ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯏꯟꯊꯣꯛꯀꯦ ꯈꯜꯂꯤꯕꯅꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯔꯛꯇꯣꯏꯅꯤ ꯂꯥꯛꯑꯣ